ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯤ ꯃꯧ ꯑꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯨꯃꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩ, ꯃꯧ ꯂꯣꯏꯅ ꯐꯪꯂꯦ, ꯃꯃꯧ ꯑꯍꯜ ꯀꯨꯟꯖꯦ ꯑꯃꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯏꯕꯦꯅꯨꯅꯤ꯫ ꯃꯃꯧ ꯑꯅꯤꯃꯛ ꯃꯁꯛ ꯃꯇꯧ ꯂꯣꯏꯅ ꯐꯖꯩ, ꯑꯗꯨꯒ ꯀꯌꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯆꯍꯤ 10 ꯂꯣꯏꯅ ꯍꯜꯂꯦ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯟ ꯀꯨꯟꯖꯦꯗꯤ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯈꯔ ꯀꯨꯏꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯃꯧ ꯉꯥꯛꯇ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯁꯨꯃꯇꯤꯁꯨ ꯈꯔꯗꯤ ꯆꯥꯎꯊꯣꯛꯆꯩ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯆꯥꯛꯈꯨꯝ ꯄꯨꯟꯅ ꯆꯥꯔꯤ꯫ ꯁꯨꯃꯇꯤꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯃꯥꯔꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯑꯣꯏꯗꯦ꯫ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯃꯆꯤꯟ ꯆꯠꯄ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ ꯃꯌꯥꯝꯅꯁꯨ꯫ ꯅꯣꯡꯃꯒꯤ ꯃꯇꯝ ꯀꯨꯟꯖꯦꯅ, "ꯏꯅꯥꯎ, ꯏꯆꯦꯅ ꯆꯥ ꯂꯣꯟꯗꯨꯅ ꯊꯅꯝꯂꯕꯅꯤ, ꯏꯃꯥ ꯍꯣꯏ ꯚꯥꯖꯤ ꯍꯣꯏꯒꯤ ꯆꯥ ꯄꯤꯔꯨꯔꯣ." "ꯍꯣꯏ ꯏꯆꯦ, ꯄꯤꯔꯨꯔꯒꯦ꯫ ꯇꯥꯇꯣꯟꯒ ꯑꯩꯒꯁꯨ ꯄꯨꯈ꯭ꯔꯒꯦ, ꯑꯗꯨꯒ ꯀꯥꯗ ꯑꯣꯏꯅ ꯊꯛꯎꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯄꯨꯔꯣ ꯄꯨꯔꯣ, ꯑꯩꯗꯤ ꯉꯁꯥꯏꯅ ꯊꯛꯏ, ꯅꯣꯏ ꯅꯇꯩꯒ ꯏꯆꯥꯅꯨꯄꯤꯒ." ꯏꯕꯦꯅꯨ ꯆꯥꯗꯣ ꯍꯩꯔꯒ ꯊꯣꯛꯂꯛꯂꯦ, ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯥꯅ ꯍꯥꯟꯅ ꯊꯛꯇꯣꯛꯑꯒ ꯑꯍꯟꯁꯤꯡꯁꯦ ꯀꯣꯟꯅꯒ ꯄꯤꯔꯗꯅ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ꯫ ꯐꯗꯧꯕꯒ ꯃꯥꯜꯂꯒ ꯑꯍꯥꯟꯕꯗꯗꯤ ꯏꯅꯥꯎ ꯒꯥꯏꯅ ꯁꯤꯊꯁꯟꯅꯔꯒ." ꯃꯀꯨ ꯃꯅꯦꯝꯒꯤ ꯆꯥ ꯄꯤꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯊꯥꯅꯤꯜꯗ ꯋꯥꯀꯠꯂꯤ꯫ "ꯆꯥꯁꯤꯗ ꯂꯩꯔꯦ." "ꯑꯩꯗꯤꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯅꯣꯏ ꯅꯇꯩꯃꯅ ꯇꯧꯔꯤꯁꯦ." "ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ?" "ꯅꯠꯇꯦ, ꯃꯥꯅ ꯊꯛꯇꯣꯛꯑꯒ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯆꯥꯗꯣ ꯀꯣꯟꯅ ꯄꯤꯔꯤꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ? ꯃꯇꯟ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯑꯔꯦꯝꯕꯗꯣ ꯑꯩꯈꯣꯏꯅ ꯆꯥ ꯊꯛꯀꯗ꯭ꯔꯕ? ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ꯫ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ, ꯑꯩꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤꯀꯣ꯫ ꯍꯟꯗꯛꯇ ꯂꯨꯍꯣꯡꯈꯤꯕꯗ ꯅꯆꯤꯟ ꯀꯜꯂꯦꯅ ꯇꯧꯕ ꯉꯝꯃꯦꯅ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯒꯤ ꯃꯒꯨꯟꯗꯣ ꯈꯪꯉꯦꯗꯅ, ꯅꯪꯁꯨꯅꯦ ꯑꯗꯨ ꯇꯧꯔꯛꯇꯣꯏꯕ." "ꯌꯥꯔꯦꯍꯦ ꯅꯪꯁꯤꯃ, ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ, ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ꯫ ꯁꯦꯡꯅ ꯊꯝꯕ ꯆꯥ ꯑꯣꯏꯔꯝꯒꯅꯤ, ꯅꯪꯅ ꯊꯛꯅꯤꯡꯗ꯭ꯔꯒꯅ ꯑꯃꯨꯛ ꯀꯣꯛ ꯂꯣꯜꯂꯒ ꯊꯛꯎ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯤꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅꯅꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯨꯈꯤꯕꯅꯤ ꯏꯇꯩꯃꯁꯦ, ꯑꯗꯨꯅ ꯈꯔꯗꯤ ꯀꯦꯖꯕꯅꯤ." "ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯀꯌꯥꯅꯣ ꯍꯜꯂꯤꯁꯦ? ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯁꯥꯗ ꯂꯩꯔꯦ, ꯊꯕꯛ ꯇꯧꯕꯁꯨ ꯃꯆꯨ ꯀꯌꯥ ꯇꯥꯗꯦ ꯏꯆꯦꯁꯦ." "ꯍꯣꯏꯅꯦ, ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯨ ꯀꯌꯥ ꯑꯣꯏꯁꯟꯅ ꯊꯣꯡꯕ ꯍꯩꯇꯕꯅꯤ, ꯌꯥꯝ ꯉꯟꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯅ ꯈꯔꯕꯨ ꯍꯩꯔꯕꯅꯤ ꯏꯃꯥꯅ ꯇꯥꯛꯄꯤꯕꯗꯒꯤ꯫ ꯅꯪꯁꯨ ꯈꯪꯗ꯭ꯔꯕꯗꯤ ꯏꯃꯥꯗ ꯅꯠꯇ꯭ꯔꯒ ꯏꯇꯩꯃꯗ ꯍꯪꯉꯨ." "ꯏꯁ, ꯃꯉꯣꯟꯗ ꯍꯪꯗꯣꯏꯕ? ꯃꯉꯣꯟꯗꯒꯤꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯍꯩ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯊꯣꯡꯕꯕꯨꯗꯤ ꯂꯣꯏꯅ ꯍꯥꯎꯏ, ꯑꯩꯅꯦ ꯅꯨꯄꯤ ꯊꯥꯒꯠꯂꯤ ꯍꯥꯏꯒꯗ꯭ꯔꯥ? ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ, ꯅꯪꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕ ꯍꯥꯎꯇꯅ ꯀꯅꯥꯅ ꯊꯣꯡꯕ ꯍꯥꯎꯅꯤ? ꯑꯗꯣ ꯏꯇꯩꯃꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯉꯥꯡꯅꯒꯅꯨꯀꯣ, ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯌꯦꯕ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗ ꯍꯦꯟꯅ ꯏꯀꯥꯏ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯂꯩꯀꯥꯏꯅꯁꯨ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯕ ꯏꯃꯨꯡ, ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯈꯪꯉꯛꯇꯦ." "ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯅꯕꯨ ꯅꯪꯅ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯩ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯔꯜ ꯄꯥꯏ ꯑꯩ ꯋꯥꯔꯔꯣꯏ ꯈꯟꯕꯒꯤ ꯌꯥꯔꯛꯏ ꯅꯠꯇ꯭ꯔꯣ, ꯄꯥꯈꯪ ꯑꯔꯤꯕ ꯅꯪꯉꯣꯟꯗ?" "ꯍꯦꯔꯥ, ꯅꯪꯁꯨ ꯑꯩꯒꯤ ꯏꯔꯜ ꯌꯦꯡꯉꯒ ꯌꯥꯔꯛꯄ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯗꯨꯅ ꯍꯥꯏꯔꯛꯄꯅꯤ." "ꯅꯠꯇꯤꯌꯦ, ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯏ, ꯑꯗꯨꯒꯨꯝꯕ ꯈꯟꯗ꯭ꯔꯦ꯫ ꯏꯕꯥꯅꯤꯗꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯀꯩꯅꯣ, ꯅꯪꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯗꯅ ꯋꯥꯈꯜꯀꯥꯁꯦ꯫ ꯅꯪꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯁꯥꯕꯤꯗꯣꯏꯅꯣ? ꯁꯅꯥꯗꯣ ꯁꯤꯔꯒ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦꯕ." "ꯁꯥꯔꯗꯕꯅꯤ, ꯍꯌꯦꯡꯗꯣ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗꯣ ꯍꯥꯏꯔꯨꯔꯁꯤ." "ꯅꯪꯁꯦ ꯌꯥꯝ ꯐꯩꯌꯦ ꯇꯥꯇꯣꯟ." ꯑꯁꯨꯝꯅ ꯃꯇꯩ-ꯃꯅꯥꯎ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯏꯕꯦꯅꯨꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯀꯨꯟꯖꯦ ꯅꯨꯡꯊꯤꯜ ꯇꯨꯝ ꯍꯧꯒꯠꯂꯛꯂꯒ ꯐꯝꯃꯤ, ꯑꯗꯨꯒ ꯏꯕꯦꯅꯨꯅ ꯍꯩ ꯃꯦꯠꯂꯒ ꯄꯨꯊꯣꯔꯛꯂꯒ ꯃꯆꯦ ꯀꯨꯟꯖꯦ ꯎꯕꯗ ꯁꯨꯒꯠꯂꯤ꯫ ꯑꯁꯤꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯇꯧꯔꯤꯁꯦ, ꯍꯌꯤꯡ ꯈꯦꯕꯝꯗ ꯄꯣꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ." "ꯍꯩꯃꯥ, ꯏꯅꯥꯎ, ꯅꯪ ꯍꯩ ꯆꯥꯗꯣꯏꯔꯣ? ꯑꯁ ꯌꯥꯝ ꯐꯔꯦꯗ, ꯑꯩꯁꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯤꯠ ꯁꯤꯡꯅꯅꯕ ꯀꯩꯅꯣꯝꯃ ꯆꯥꯁꯤꯔꯥꯅ ꯈꯜꯂꯝꯃꯤꯅꯤ꯫ ꯇꯥꯟ ꯆꯥꯟꯅꯔꯦꯗ, ꯍꯩꯅꯧ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯩꯗꯨꯕꯣ? ꯇꯧꯔꯗꯕꯅꯤ, ꯆꯌꯦꯠꯅꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ." "ꯍꯣꯏ ꯏꯆꯦ, ꯍꯩꯅꯧꯅꯦ, ꯃꯦꯠꯂꯒ ꯆꯥꯒꯦ ꯇꯧꯕꯅꯤ, ꯆꯥꯁꯦ."
ꯃꯤꯠ ꯅꯥ ꯈꯪꯁꯤꯡꯁꯤꯡꯅꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯒꯤ ꯈꯨꯖꯤꯟꯁꯦ ꯉꯁꯥꯏꯗ ꯐꯦꯡꯗꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯗꯨꯅ ꯏꯅꯥꯎ ꯅꯪ ꯑꯣꯏꯅ ꯃꯦꯠꯂꯣꯁꯦ ꯑꯩ ꯌꯥꯔꯔꯣꯏꯕ ꯍꯣꯏ ꯍꯣꯏ ꯏꯆꯦꯅꯅꯦ ꯍꯩꯅꯧꯁꯦ ꯍꯦꯛ ꯈꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯏꯕꯦꯟꯅꯨꯗꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯨꯟꯖꯦꯒꯤ ꯌꯥꯝꯅ ꯇꯟꯕ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯨꯟꯖꯦ ꯈꯔ ꯇꯟꯒꯜꯂꯤ ꯑꯗꯨꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯌꯥꯡꯏ ꯊꯕꯛ ꯑꯊꯨ ꯑꯀꯥꯏꯗꯤ ꯅꯪꯉꯤ ꯑꯗꯨꯕꯨ ꯊꯕꯛ ꯃꯆꯨ ꯇꯥꯕꯗꯤ ꯑꯣꯏꯗꯦ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯁꯨ ꯈꯔ ꯁꯪꯉꯤ ꯏꯕꯦꯟꯅꯨꯅ ꯍꯦꯜꯂꯤ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯣꯏꯔꯣ ꯊꯕꯛ ꯃꯆꯨ ꯇꯥꯕꯗ ꯑꯣꯏꯔꯣ ꯊꯣꯡ ꯊꯥꯛꯄꯗꯁꯨ ꯍꯦꯜꯂꯤ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯕꯦꯟꯅꯨ ꯑꯔꯥꯏꯕ ꯑꯉꯥꯡ ꯑꯃꯗꯤ ꯅꯠꯇꯦ ꯈꯔ ꯍꯩꯁꯤꯡꯕ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯤ ꯊꯥꯅꯤꯜꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯅꯤ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯌꯥꯔꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯁꯨ ꯍꯩ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯧꯔꯛꯂꯦ ꯏꯕꯦꯟꯅꯨꯅ ꯏꯆꯦꯅ ꯋꯥꯏ ꯁꯤꯠꯄꯤꯔꯛꯑꯣ ꯑꯩꯅ ꯂꯥꯏꯗꯨꯛ ꯊꯥꯅꯅꯕ ꯇꯧꯔꯝꯃꯒꯦ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯌꯨꯝꯁꯤꯗ ꯃꯥꯅꯒ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯖꯤꯜꯂꯛꯑꯦ ꯀꯩꯗꯧꯕꯩ ꯇꯧꯖꯗꯣꯏꯕ ꯇꯧꯔꯣꯏ ꯏꯆꯦꯅ ꯁꯤꯠꯄ ꯋꯥꯏꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯋꯦ ꯇꯧꯅꯤ ꯑꯩꯗꯤ ꯀꯌꯥ ꯍꯩꯇꯦ ꯏꯅꯥꯎ ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯣꯛꯁꯦ ꯈꯤꯇꯪ ꯆꯤꯛꯑꯕ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤꯅꯦ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯣ ꯏꯆꯦ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯕꯤꯔꯒꯦ ꯀꯩꯅꯣ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯆꯤꯛꯂꯛꯏꯗ ꯏꯆꯦꯒꯤ ꯀꯣꯛꯁꯦ ꯍꯩꯒ ꯇꯞꯇꯥꯏ ꯆꯥꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯇ ꯍꯩ ꯌꯥꯝꯅ ꯆꯥꯕ ꯌꯥꯗꯕꯅꯦ ꯑꯩꯁꯦ ꯀꯣꯛ ꯍꯦꯛꯇ ꯆꯤꯛꯄꯒꯤ ꯑꯅꯥꯕ ꯑꯃ ꯂꯩꯕ ꯑꯩꯁꯨꯅꯦ ꯆꯥꯅꯤꯡꯃꯟꯗꯅ ꯍꯦꯛ ꯀꯥꯎꯔꯨꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝ ꯇꯥꯏ ꯉꯁꯤꯗꯤꯅꯦ ꯏꯅꯥꯎꯅ ꯇꯧꯔꯣ ꯏꯆꯦ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇ ꯍꯤꯞꯄꯨꯈꯤꯒꯦ ꯆꯥꯛꯇꯨꯁꯨ ꯈꯔ ꯊꯣꯡꯊꯣꯛꯑꯣꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯏꯆꯦꯅ ꯂꯣꯏꯅ ꯇꯧꯕꯤꯔꯒꯦ ꯀꯨꯟꯖꯦ ꯉꯥꯡꯁꯟꯅꯔꯝꯂꯒ ꯅꯥꯁꯤꯟꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯀꯌꯥꯗ ꯈꯗ꯭ꯔꯛ ꯍꯩꯔꯤꯕ ꯀꯨꯟꯖꯦ ꯅꯥꯁꯨ ꯅꯥꯗꯅ ꯅꯥꯏ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯊꯕꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯇꯧꯁꯤꯟꯅꯕ ꯑꯗꯨꯕꯨ ꯈꯪꯂꯕ ꯏꯕꯦꯟꯅꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯕꯦꯟꯅꯨꯅ ꯀꯌꯥꯗ ꯍꯩꯔꯤꯅꯣ ꯅꯥꯁꯤꯟꯅꯕꯒꯥꯗꯤ ꯍꯧꯖꯤꯛꯇ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ ꯉꯥꯛꯇꯪꯁꯤꯗ ꯃꯀꯣꯛ ꯆꯤꯛꯑꯦ ꯒꯥꯏꯅ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ ꯄꯨꯔꯥ ꯀꯗꯔ ꯃꯄꯤꯅꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯏꯕꯦꯟꯅꯨ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ ꯏꯕꯦꯟꯅꯨꯅ ꯆꯥꯛꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯀꯨꯟꯖꯦꯗ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯔꯦ ꯁꯨꯃꯇꯤꯅ ꯃꯧ ꯑꯇꯣꯝꯕꯤ ꯅꯆꯦ ꯂꯥꯛꯑꯧꯕ꯭ꯔꯥ ꯃꯥꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯦ ꯍꯥꯏꯅꯣꯅꯦ ꯉꯜꯂꯤꯉꯩꯁꯤꯗ ꯍꯤꯗꯥꯛ ꯂꯩꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯥꯕꯣ ꯈꯪꯗꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯅꯥꯕꯗꯤ ꯈꯨꯗꯛꯀꯤ ꯑꯅꯥꯕꯅꯤ ꯑꯗꯨꯅ ꯍꯥꯏꯕꯒ ꯉꯝꯗꯦꯗ ꯑꯩꯁꯨꯅꯦ ꯃꯁꯥ ꯂꯥꯛꯂꯒ ꯍꯪꯉꯁꯦ ꯏꯃꯥ ꯏꯍꯦ ꯍꯣꯏ ꯃꯁꯥ ꯂꯥꯛꯑꯒ ꯍꯪꯉꯁꯤ ꯏꯕꯨꯡꯉꯣ ꯈꯣꯏꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯕꯥꯖꯤꯒ ꯏꯇꯩꯒ ꯇꯥꯇꯣꯟꯒꯁꯨ ꯄꯨꯟꯅ ꯆꯥꯈ꯭ꯔꯦ ꯏꯃꯥ ꯀꯨꯟꯖꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯅꯦꯝꯄꯣꯛ ꯁꯨꯃꯇꯤꯅ ꯃꯃꯧ ꯎꯕꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯧ ꯑꯍꯟ ꯅꯪꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣꯅꯦ ꯍꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯏꯕꯨꯡꯉꯣ ꯆꯧꯕꯗ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯑꯃ ꯂꯩꯍꯜꯂꯨꯁꯤꯔꯣ ꯅꯥꯁꯨ ꯅꯥꯗꯕꯅꯤꯅ ꯏꯌꯥ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯏꯕꯦꯟꯅꯨꯗꯤ ꯈꯖꯤꯛ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯒ ꯂꯩ ꯑꯗꯨꯒ ꯃꯆꯦꯒꯤ ꯆꯥꯛ ꯁꯦꯝꯗꯨꯅ ꯊꯥꯡꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯏꯃꯥ ꯌꯥꯔꯅꯤꯗ ꯂꯩꯗ꯭ꯔꯒꯁꯨ ꯍꯌꯦꯡꯃꯥꯏꯅ ꯐꯖꯈ꯭ꯔꯅꯤ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦ ꯂꯣꯛ ꯇꯧꯒꯦꯅ ꯇꯧꯔꯝꯗꯥꯏꯒꯤ ꯇꯧꯕ ꯃꯥꯜꯂꯤ ꯅꯨꯡꯁꯥ ꯈꯔ ꯁꯥꯕꯁꯤꯗ ꯏꯁꯤꯡ ꯑꯏꯪꯕꯗꯨꯁꯨ ꯄꯤꯠ ꯈꯔ ꯊꯛꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ ꯁꯥꯕꯅꯤꯅꯅꯦ ꯑꯏꯪꯕ ꯄꯣꯠ ꯄꯪꯆꯥꯗ ꯆꯥꯁꯤꯟꯕꯁꯦ ꯍꯦꯛꯇ ꯅꯥꯒꯟꯕꯅꯤ ꯆꯥꯕ ꯊꯛꯄꯗ ꯆꯦꯛꯁꯤꯜꯂꯨꯅꯦ ꯅꯣꯏꯕ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯪꯆꯥꯗ ꯆꯥꯁꯤꯟꯒꯅꯨꯅꯦ ꯅꯣꯏꯕ ꯃꯇꯝꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯃꯃꯥꯡꯉꯩꯒꯤ ꯏꯃꯥꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯣꯡꯂꯕꯅꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯁꯤ ꯐꯔꯦ ꯅꯪꯅꯕꯨ ꯌꯥꯔꯅꯤ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯏꯆꯦꯗꯤ ꯍꯛꯆꯥꯡ ꯉꯝꯗꯕꯅꯤꯅ ꯊꯥꯎ ꯊꯨꯝ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏꯅꯅꯦ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠ ꯑꯃꯒ ꯃꯨꯀꯥ ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯈꯔ ꯁꯥꯍꯜꯂꯛꯄꯅꯤ ꯊꯨꯝꯁꯤꯒ ꯅꯝꯃꯒ ꯆꯥꯔꯣ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯉꯤ ꯁꯤꯗꯤ ꯏꯆꯦ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯨꯟꯖꯦ ꯃꯇꯤꯟꯗꯤ ꯌꯣꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯦꯟꯅꯨꯗꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯏꯕꯦꯟꯅꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯀꯨꯟꯖꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯛ ꯆꯥꯕ ꯇꯥꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯑꯗꯨꯒ ꯁꯣꯟꯖꯔꯤ ꯑꯩꯁꯨ ꯀꯩꯗꯧꯒꯦꯅ ꯅꯥꯁꯟꯅꯔꯤꯅꯣ ꯈꯪꯗꯦꯕ ꯑꯍꯥꯎꯕ ꯉꯥ ꯃꯇꯨꯝꯁꯦ ꯆꯥꯕ ꯍꯦꯛ ꯐꯪꯗ꯭ꯔꯦꯗꯅ ꯆꯝꯐꯨꯠꯅꯤꯅ ꯍꯥꯎꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦ ꯉꯈꯥ ꯑꯈꯥꯕꯁꯤꯒ ꯌꯣꯠꯄꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯏꯕꯦꯟꯅꯨꯗꯤ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯄꯗꯨ ꯈꯥꯡꯉꯤ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯆꯥꯁꯤꯜꯂꯨ ꯍꯛꯆꯥꯡ ꯁꯣꯟꯊꯗꯅꯕ ꯆꯝꯐꯨꯠ ꯃꯍꯤꯒꯗꯨ ꯊꯛꯆꯤꯜꯂꯨ ꯏꯃꯥ
Kay hapakhoge? Injangdubo hautrabo ima? Yamna hawi insangsi. Nga sisu achauba uibagi uira mali othongna haukre. Kunjena, Inao, ay hogalage ko, ay oi. Haubuna siloiri. Konse nang loisilo. O phare phare, nasangamdradine nanaw na maina tawjarani. Potharu. Mahaw mathunga khangamaroi ni tawrise. Iche pothabiruro nanaw tapna loisinjarage. Injangnaga haubani tawrise ekhodi chahokhige. Haige yauna hairibani ibenuso. Injang tengkot aduda yenglamnaga matin yolaga thoki kunje. Numit adugi ahingi matamni kunje chak lambana tumba yaramde. Mapuroi batumba bo hautoklaga hairei. Tamo. Ai chak lambana yaje. Se, haugulo. Chakhumdagi chakita lobiro lao. As, kaino minupi. Ahing sida. Ai ngamaroi. Nang adum changaga chawro. As, nang sidiba ko. Lao se. Aine chak lambana tumba gamta yaje heba. Se, haugulo ba. Magi nupigi. Ningai aduda tomba mamit phagli noi duna haugalai. Kai kandabda nasanarinu. Hojikti pharini. Ngasai mayam chabaduda phajana chahaudrabanina hojikti laminine. Phareba. Sida thoknanaba nangna sinjaraga hojikpo aibu mu. Sikhak haibasibu yare chalo. Se, amta lawroba. Injanga do leiriba yengo. Nga atawbaga leibrado. Ado chakto khara yam takna khangedana. Hoi, ai lawbirurage. Tomba chakhumda mamit mana kirup yengaga lai. Chakhum yorokpa adwaida mi leibagi sanin phangre chathaduna yengi. Tombana. Atomba, nang oire. Aidi inaw nupi oire winingore. Hallasira na tauramba. Tachau di kaidoguno ahingsida. Tachau bu chaklama ba. Au, hoini he. Chaklama inine. Khong hamtokludana. Aduda tumba yadraba amo. Chakita chagena taun. Nangdi kaidoramiba. Thanin nga hakti khumpham khangde asengbadi magi nupi ibenuna nga atawba lehobadu puraga lao. Makhoi kada thamlaga chananaba haiduna lawba lakpani. Laibakne thiri su mayamba tombaga hekthi. Ai sune tajaw. Chaklam khalaktana lawba lakpani. Injangbudi amta leiramdre aduna nga atawba leibrana thiramba jan. Ama ani leiramba sipurage. Thanil chatkige tawbi. Adudi ngaikhoni he. Aingonda amara ani piramu. Aisu chananaba. Natomda chaningbagi leinase nang hodi paba handrine. Akhoi ta chawsidi. Se, ani si sahul. Thanil thuna magi kada changki. Tomba mahaksu chak lawduna magi nupigi manakta changki. Asumna numit adumadi haukhre mathangi numini. Kunje chak thongduna leirami chakhumda tanja atuda ibinu su changlai. Iche, kai mateng pangauge. Yaranida, thabak poloina loire. Chak thongaga konoina fengto oinaw sidi. Iche, ai kanomta hageba. Kari hage hainoi naw. Aikhoi mungi chakhumda iben imoinugi chak ayuk nungtangda thadabase. Aidi yam nungaide. Aikhoi ipamdadine adum tharakpanina sidasu. Iben imoinugi chak sarukse. Thamsena haijariba. Khangdeda adugidi thainadagi adum tawruktabanina hainadobu mandi. Aduga aidi angangsu leibanina ne. Angangna chak lambagi phatphat lakthok loksin tawbada nungaidene. Adum tharaktre aduna. Haujiga muk tawbada hainagadaba mandi. Kaisu waba thabaksu nateda. Laigi hana chakto kothoga thamaga angangi lawba kaisu kaideda. Aidi ayukta chak nganta na thongbanina noina dai thabak chatpagi. Aduna pharak tarani. Thabak thura akanda. Aduna ne inawna numidang hek thongabanina nungdangda oini hekalo. Aduidi yaredana. Hoi je. Ibenu mase hairamlaga kitang pairap tongna thoki machinda ngangang lai. Thabak yam chinbi thabak khudingse mana loina tawbaga saradan. Haikre sajinabadi. Nupa ahanda leiri kaina ahanga sakibasina luna tawre matik. Hoida aisoi khoi nupana luna tawre. Aduda magisina khara henjinba ma yauri. Mawa tombiya kaidawre nana tomta ngangdana laibaduna kaidawre haibano. Ai laiga si udrani he wasinaba tarini nangbo. Haima ima ihe uhaudre aido kaino masum khalaga lakpani. Ima da wamta haige. Aikhoi Maitai Yakwigidine, Yumtong Kuding Pungalairu Tamne, Ipam Lungi Suluina Tamne. Ado, Aikhoi Sigi Yumgidi, Ama Tamningba. Namodi Lightin Gaya Tawidabase, Amjadi. Yaye, Adugidi, Imagidi,
Noi mau amata laktrꯤꯉꯩꯗ imanane ahanга oibamina ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯁꯦꯕꯥ ꯇꯧꯕ ꯉꯝꯂꯣꯏ ꯊꯝꯃꯨꯔꯒ ꯍꯥꯏꯗꯨꯅ ꯊꯝꯈꯤꯗꯕꯅꯤ ꯊꯝꯒꯦ ꯊꯝꯂꯒ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤꯅꯦ ꯅꯈꯣꯏ ꯃꯧ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯐꯒꯗꯕꯗꯣ ꯇꯥꯟꯅꯔꯒ ꯍꯦꯛ ꯇꯧꯃꯤꯟꯅꯔꯣ ꯍꯣꯏ ꯃꯥ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯂꯧꯗꯨꯅ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯃꯐꯝ ꯑꯃ ꯊꯝꯂꯒ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯍꯧꯔꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯦ ꯃꯥꯡꯒꯣꯜꯗ ꯐꯝꯂꯗꯨꯅ ꯐꯤ ꯑꯁꯨꯕ ꯂꯧꯁꯤꯜꯂꯨꯕꯒꯤ ꯊꯨꯞꯇꯨꯅ ꯂꯩꯔꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯏꯕꯦꯟꯅꯨ ꯊꯣꯛꯂꯛꯏ ꯁꯤꯗ ꯂꯩꯔꯦꯗꯅ ꯍꯦꯛꯇ ꯎꯁꯟꯒꯦ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯄꯔꯦꯡꯁꯦ ꯑꯗꯨꯒ ꯆꯥꯛꯍꯟꯒꯦ 이베누 마치 군제기 만학다 팜타라가 와리 사바 hau질ei 이제 하오 ꯌꯦꯡꯉꯣ 이제 ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯍꯟꯗꯛꯇ ꯅꯅꯥꯎ ꯅꯨꯄꯥꯅ ꯁꯥꯕꯤꯕꯅꯤ ꯐꯖꯕ꯭ꯔꯥ 이제 ꯀꯨꯟꯖꯦ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯅ ꯂꯤꯛ ꯃꯔꯤꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦ 이나오 산 ꯀꯌꯥꯒꯤꯅꯣ ꯁꯤꯕꯣ ꯌꯥꯝꯗꯦꯗ 이제 산 10 ꯈꯛꯇꯅꯤ ꯇꯥꯇꯣꯟꯅ ꯁꯥꯕꯤꯕꯅꯤ ꯈꯔ ꯂꯩꯔꯒ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯁꯥꯕꯤꯅꯤ ꯍꯥꯏꯌꯦ ꯀꯨꯟꯖꯦ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣ ꯌꯥꯝ ꯐꯩ 이나오 ꯊꯥꯅꯤꯜꯗꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯁꯥꯕꯅ ꯀꯜꯂꯤꯕ ꯅꯨꯄꯤꯁꯨ ꯂꯨꯅ ꯇꯧꯏꯗꯣ ꯑꯩꯒꯤꯁꯨꯅꯦ ꯁꯅꯥꯗꯤ ꯌꯥꯝ ꯂꯩꯗ ꯑꯩꯅ ꯁꯤꯔꯣꯏ ꯍꯥꯏꯅ ꯁꯤꯗꯕꯅꯤ ꯌꯥꯝ ꯐꯖꯩ ꯑꯩꯒꯤꯗꯨꯁꯨ ꯅꯣꯏꯅ ꯇꯩꯅ ꯁꯥꯕꯤꯕꯅꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯗꯣ ꯏꯆꯦꯒꯤꯗꯤ ꯈꯔ ꯂꯤꯔꯕ ꯁꯅꯥ ꯃꯑꯣꯡ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤꯁꯤꯗꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯌꯥꯝꯅ ꯆꯠꯅꯕ ꯁꯅꯥ ꯃꯑꯣꯡꯅꯤ ꯍꯣꯏ ꯏꯆꯦ ꯐꯤꯁꯤꯡꯁꯦ ꯑꯝꯇ ꯊꯝꯖꯤꯜꯂꯨꯈꯤꯒꯦ ꯀꯨꯟꯖꯦ ꯄꯩꯔꯒ ꯏꯃꯨꯡ ꯆꯪꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯁꯨꯛꯇꯣꯛꯑꯒ ꯄꯩꯊꯣꯛꯑꯒ ꯂꯩꯔꯝꯃꯤꯁꯤꯅ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯎꯁꯤꯠꯅꯗ꯭ꯔꯤ ꯑꯣ ꯑꯗꯨꯕꯣꯕ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯇꯩ ꯅꯠꯇꯤꯌꯦ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯦꯅ ꯑꯃ ꯂꯩꯔꯤꯁꯦ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕ ꯅꯣꯏ ꯅꯨꯄꯤꯒꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕꯤ ꯆꯤꯛꯅꯕꯤ ꯈꯨꯈꯨ ꯀꯥꯝꯕꯤꯗꯣ ꯇꯧꯅꯅꯨꯅꯦ ꯃꯤ ꯃꯥꯡꯗꯤ ꯏꯀꯥꯏꯖꯩꯅꯦ 마기 누파나 마디 루나 떠우리 하이버도 우딩리바 하이버도라 캉디 마기 산 10기 사나 아마 사루레네네 아잉온도 우실람리바니 헤라 아두기 오이레 낭기수 아마 꼭 사도가 로이리드나 아두기다목다부 마기 사나두다기 수헤나 짜고 아마 사도시 아두가네 낭나 뭐 우실로 마기 마망다 하이마 타모 낭세 얌 생냐 하이바 아스 얌 누시다 낭세 아두마이 떠우레디 아이네 헬레다나 타모 아이기디 사나산 군기 오이나 사시고 마기두대기 해나 짜오나나바 사지 사도 로이레다나 아두기 서루네 아이 짝람 짝도루시나바 떠오르서로 호이다모 군제 하라우 짝쿰다 짱키 누밋 아두수 하우진키 마탕기 누밋니 군제 왕카이피 아마 빠이라가 옌옌두나 라에 마나우누피 이베누수 쿠진 상두나 상고이다 레이라미 아시기 나우나 리비세 레이라미 कानादे आइगी फी अहनबा लेरकपसे उसिनगे कुंजे मनाउनुपी इबेनुदा मागी फी अदु उतके हाइना खल्लदुना मनाउनुपीना फमलिबदुदा अमुक चंगसिले इनाव येंगुनि फीसे हाइमा इचे कनाय फीनु सिदी याम फजई आइगिने फजद्रा इनाव मनिंग लेकागी फी ललोनबी इनेरानी होइदगी लेरइनि हंदक आइखोगी खुलगी लाई हराउबदने इंथगे हाइदना अदुगा जगोई मकोक चिंगदुना साथगेसिनी हानागिबुदी मयाम लैये अदुदा अनौबा अमु इनिंगक्तना लैरिनी होय साबियो इचे आइनने जगोई मकोक चिंगदुना साबसिदा लेकाई खुलसिदाने फजाबदा हाइनरिबनी सुमतिगी ममौनुपी अहंदो फजख्रे लाई मचाबु माली हाइदना आइखोई इनियमनगा हराउजबदो हंदकसुने हाइना हनगे अदो नंगदि सारोइद्रो साबा याउसि कैनो याये इचे साथसे आइसु लुहोंबदा यावरपा फी मयाम लैदा फजबा होइने यावरामगनी अदु हे इन्थो असे हाइरमलगा चंकी इबेनुना कानादे आइसु फी फजबा मा लैदबा यादे इचेना हेलनबा याबा नते हयेंग हेक्ता लैगे नुमितुसु हौख्रे नोंमगी अयुकी मतमनी सुमति अमदि कुमार वारी सादुना लैरमी मामा नमौसिंगसे नंगना फजना येंगसिल मखोई मसे नुसी चानना लैबदुनी अइना पामी हयेंग तुंग कोइना नुसी चानना अरै लेता तानदुना मचिल मनाउना हिंहौबा हाइबसे
ꯑꯩꯈꯣꯏꯁꯨ ꯁꯤꯕꯗ ꯈꯨꯌꯥꯗꯨꯁꯤꯅ ꯆꯠꯈꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯁꯥꯒꯩ ꯑꯃꯃꯝꯗꯒꯤ ꯂꯥꯛꯄꯅꯤ, ꯏꯃꯨꯡ ꯑꯁꯤꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯦ, ꯁꯥꯎꯅꯕ ꯌꯥꯗꯦ꯫ ꯑꯃꯅ ꯈꯪꯗ꯭ꯔꯦ ꯑꯃꯅ ꯇꯥꯛꯅꯗꯨꯅ ꯍꯪꯅꯗꯨꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯅ ꯏꯇꯠ ꯇꯠꯇꯅ ꯑꯩꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯨꯃꯥꯔꯅ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯧ ꯐꯪꯅꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯃꯅꯦꯝ ꯃꯃꯧ ꯌꯥꯅꯗꯕ, ꯃꯧ ꯃꯁꯦꯜ ꯈꯠꯅ ꯆꯩꯅꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯇꯥꯔꯤꯕ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯃꯧꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯦꯀꯣ꯫ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯣꯏꯅ ꯎꯍꯟꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯑꯣ ꯅꯃꯧ ꯑꯇꯣꯝꯕꯤꯁꯤꯁꯨ ꯑꯔꯥꯏꯕ ꯃꯧꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯌꯦ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ꯫ ꯈꯣꯡꯒꯨꯜꯗꯤ ꯇꯥꯏ, ꯊꯕꯛ ꯇꯧꯕꯗꯁꯨ ꯃꯆꯨ ꯇꯥꯏ꯫ ꯃꯧ ꯑꯍꯜꯁꯤꯅ ꯈꯔ ꯁꯝꯃꯤ ꯊꯕꯛ ꯇꯧꯕꯗ, ꯑꯗꯨꯕꯨꯅꯦ ꯑꯊꯨ ꯑꯀꯥꯏꯗꯤ ꯅꯪꯉꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯕꯦꯕꯥꯔꯗꯤ ꯑꯃꯠꯇ ꯀꯥꯏꯗꯦꯗ꯫ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯧꯁꯤꯡꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯒꯅꯤ ꯍꯥꯏꯅ ꯂꯥꯡꯂꯤꯕꯁꯦ ꯁꯤꯒꯤ ꯋꯥ ꯈꯔ ꯈꯟꯅꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯄꯤꯔꯨꯔꯣ꯫ ꯀꯨꯃꯥꯔ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯃꯇꯤ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯃꯧ ꯑꯍꯜ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯃꯥ, ꯕꯥꯖꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯩꯅꯗꯤ ꯏꯃꯥꯒ ꯕꯥꯖꯤꯒꯒꯤ ꯆꯥ ꯄꯨꯔꯛꯏꯌꯦ꯫ ꯑꯣ ꯅꯪ ꯕꯥꯖꯤꯗꯤꯅꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥ ꯈꯟꯅꯅꯤꯅ ꯆꯠꯈ꯭ꯔꯤꯁꯤꯅꯤ꯫ ꯀꯗꯥꯏ ꯆꯥꯗꯣ ꯏꯃꯥꯗ ꯄꯤꯔꯛꯑꯣ, ꯏꯃꯥ ꯑꯣꯏꯅ ꯊꯛꯂꯒꯦ꯫ ꯅꯪ ꯕꯥꯖꯤ ꯍꯜꯂꯛꯂꯒꯅꯦ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯁꯅꯨ, ꯆꯥꯛꯇꯣ ꯑꯣꯏꯅꯅꯦ ꯊꯣꯡꯉꯒ ꯊꯅꯝꯃꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯐꯖꯅ ꯀꯦꯊꯔꯒ ꯖꯒꯣꯏ ꯁꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯥꯎ, ꯏꯁꯨꯗꯣ ꯑꯩ ꯂꯧꯕꯤꯒꯦ꯫ ꯅꯅꯥꯎ ꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤ ꯐꯖꯅ ꯁꯥꯗꯣꯛꯎ꯫ ꯐꯖꯕꯤ ꯏꯃꯧ ꯉꯥꯛꯇꯅꯤ, ꯅꯣꯏ ꯑꯅꯤꯅ ꯖꯒꯣꯏ ꯁꯥꯔꯒ ꯏꯃꯥꯅ ꯌꯦꯡꯗꯣꯏꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯪꯉꯣ꯫ ꯑꯩꯈꯣꯏ ꯏꯅꯥꯎꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯍꯦꯜꯂꯤ ꯐꯖꯕ? ꯁꯨꯝ ꯍꯥꯏꯔꯛꯑꯣꯕ, ꯀꯩꯁꯨ ꯀꯥꯏꯗꯦꯕ, ꯐꯖꯔꯁꯨ ꯊꯤꯔꯁꯨ꯫ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤꯅꯦ ꯆꯞ ꯃꯥꯟꯅꯩ, ꯅꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯅꯪꯁꯨ ꯐꯖꯩ꯫ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯧ ꯌꯦꯡꯕ ꯂꯥꯛꯅꯈꯤꯕ ꯃꯌꯥꯝꯗꯣ ꯈꯪꯉꯤꯗꯅ, ꯅꯪ ꯐꯖꯕꯒꯤꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯁꯨ ꯂꯩꯀꯥꯏꯗ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗ ꯆꯣꯞꯇ꯭ꯔꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯃꯍꯥꯛꯁꯨ ꯐꯖꯩ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯤꯕꯅꯤ꯫ ꯏꯃꯥꯈꯣꯏꯅꯦ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ꯫ ꯀꯨꯟꯖꯦꯃꯥꯅꯒ ꯈꯤꯇꯪ ꯍꯦꯜꯂꯤ ꯍꯥꯏꯍꯟꯅꯤꯡꯕꯅꯦ, ꯑꯗꯨꯕꯨ ꯃꯅꯦꯝ ꯁꯨꯃꯇꯤꯅ ꯆꯞ ꯃꯥꯟꯅꯩ ꯂꯣꯏꯅ ꯐꯖꯩ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯠ ꯈꯔꯗꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯐꯖꯅ ꯀꯦꯊꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯨꯟꯖꯦ꯫ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯐꯤ ꯑꯃꯣꯠꯄꯒ ꯁꯨꯒꯗꯕ ꯂꯩꯕ꯭ꯔꯣ? ꯑꯩ ꯁꯨꯕꯗ ꯌꯥꯎꯕꯤꯔꯒꯦ꯫ ꯏꯍꯦ, ꯅꯪ ꯕꯥꯖꯤꯒꯤꯅꯦ ꯐꯩꯖꯣꯝ ꯑꯃꯒ ꯂꯦꯡꯌꯥꯟ ꯑꯃꯒ ꯃꯣꯠꯂꯦ ꯁꯨꯗꯣꯛꯑꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨ ꯈꯛꯇ ꯌꯥꯎꯔꯣ, ꯅꯪꯅ ꯁꯨꯕꯗ ꯏꯃꯥ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯨꯃꯇꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯒ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯧ ꯏꯕꯦꯟꯅꯨꯗ, ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯈꯔ ꯍꯦꯛ ꯌꯥꯎꯊꯣꯛꯑꯣ꯫ ꯅꯪꯁꯨ ꯖꯒꯣꯏ ꯁꯥꯕꯗꯣ ꯅꯆꯦꯒ ꯄꯨꯟꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯌꯥꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯌꯥꯎꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯩꯉꯣꯟꯗ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯃꯥꯒꯤꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕꯣ꯫ ꯍꯥꯏ, ꯑꯗꯨꯝꯅ ꯈꯟꯒꯅꯨꯅꯦ ꯅꯣꯏꯕꯣ꯫ ꯅꯆꯦꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯗꯤ ꯑꯣꯏꯗꯕꯅꯤ꯫ ꯐꯖꯅ ꯃꯕꯨꯛ ꯈꯪꯉꯒ ꯂꯣꯏꯅꯔꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯈꯪꯗꯦꯗ, ꯑꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯊꯕꯛꯇꯁꯨ ꯂꯧꯇꯥꯟꯅꯕ ꯇꯧꯏ꯫ ꯑꯩꯅ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯃꯥꯅ ꯑꯍꯟꯅꯤ, ꯌꯨꯝꯁꯤꯗꯁꯨ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯣ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯄꯣꯠ ꯈꯨꯊꯝꯗ ꯑꯣꯏꯔꯕꯁꯨ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗ ꯀꯌꯥ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯍꯣꯏꯁꯦ, ꯏꯃꯥ ꯍꯥꯏꯒꯦ, ꯅꯪꯁꯨ ꯂꯥꯟꯅ ꯈꯜꯂꯨꯅꯨ ꯏꯃꯧꯁꯤꯗꯤ꯫ ꯆꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯨꯃꯇꯤ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨꯁꯨ ꯌꯧꯔꯛꯂꯤ꯫ ꯁꯨꯃꯇꯤꯅ ꯃꯃꯧ ꯑꯅꯤ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯄꯝꯂꯒ, ꯅꯣꯏ ꯑꯅꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦꯍꯦ? ꯊꯦꯡꯈ꯭ꯔꯦꯅꯦ꯫ ꯖꯒꯣꯏꯗꯣ ꯈꯔ ꯀꯨꯏꯅ ꯁꯥꯅꯅꯕ ꯆꯠꯀꯗꯕꯅꯤꯅꯦ꯫ ꯃꯃꯩ ꯃꯊꯨꯟꯗ ꯁꯥꯕꯗꯨꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯗꯤ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯌꯦꯡꯅꯤꯡꯉꯤ꯫ ꯂꯣꯏꯁꯤꯜꯂꯣ, ꯀꯨꯏꯁꯨ ꯀꯨꯏꯃꯟꯈ꯭ꯔꯦ ꯂꯥꯏꯃ ꯅꯣꯏꯕꯨ꯫ ꯏꯁꯨ ꯊꯣꯏꯁꯤꯐꯥꯎꯗꯅꯦ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕ ꯋꯥꯗꯅ ꯇꯨꯝꯅꯤꯡꯉꯛꯑ ꯃꯥꯜꯂꯦ, ꯃꯃꯤꯠꯀꯥꯁꯦ ꯎꯏꯊꯔꯦ꯫ ꯁꯦ ꯑꯕꯣꯛ ꯄꯣꯕꯤꯔꯒꯦ, ꯇꯨꯝꯊꯣꯛꯎꯁꯦ꯫ ꯅꯣꯏ ꯅꯃꯥꯒ ꯅꯗꯣꯝꯆꯥꯒꯁꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ, ꯂꯣꯏꯗꯦꯅꯦꯍꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯃꯧ ꯑꯅꯤ ꯈꯛꯇꯪ ꯂꯩꯖꯕꯗꯣ ꯑꯔꯩꯕꯤ ꯊꯥꯗꯨꯅ ꯀꯦꯊꯔꯒ ꯊꯣꯛꯂꯛꯏ꯫ ꯀꯨꯟꯖꯦꯅ ꯂꯩꯈꯤꯕ ꯐꯤꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕ ꯐꯤ ꯑꯣꯏꯅ ꯏꯕꯦꯟꯅꯨ ꯃꯍꯥꯛꯁꯨ ꯏꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯂꯞ ꯌꯦꯡꯅꯩ ꯑꯅꯤꯗꯨ, ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯌꯥꯔꯕꯣ? ꯑꯗꯨꯝ ꯐꯖꯔꯕꯣ? ꯐꯖꯔꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯐꯤꯁꯤꯅꯒ ꯐꯖꯔꯤꯕ, ꯏꯃꯧꯅꯒ ꯐꯖꯕꯅꯤ꯫
ꯁꯅꯥꯗ ꯇꯝꯐꯥ ꯊꯤꯟꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯀꯨꯟꯖꯦꯅ ꯏꯃꯥ ꯑꯩ ꯁꯣꯝꯗ ꯌꯦꯡꯉꯛꯎꯅꯦ ꯐꯖꯔꯕ꯭ꯔꯥ? ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯆꯤꯊ ꯅꯥꯟꯊꯕ ꯌꯦꯡꯕꯤꯔꯛꯎ꯫ ꯃꯧ ꯑꯍꯟ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯑꯋꯥꯠꯄꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯊꯜꯂꯦ꯫ ꯐꯖꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ꯫ ꯏꯃꯧ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯖꯕ ꯃꯧ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯏꯃꯥ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯈꯣꯏ ꯉꯥꯏꯕꯗꯅꯦ ꯅꯆꯥꯁꯦ ꯋꯥꯗꯅ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯥꯡ ꯊꯥꯔꯣ ꯅꯣꯏ ꯑꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯦꯝ ꯁꯨꯃꯇꯤꯅ ꯄꯨꯗꯨꯅ ꯃꯃꯧ ꯑꯅꯤꯗꯨ ꯂꯥꯏꯕꯨꯡꯗ ꯂꯥꯛꯂꯦ꯫ ꯀꯨꯟꯖꯦ ꯑꯃꯗꯤ ꯏꯕꯦꯅꯨ ꯃꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯍꯦꯜꯂꯤ ꯐꯖꯕ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯜꯂꯤ ꯃꯥꯅ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯖꯩ ꯃꯧꯁꯤꯡꯁꯦ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯁꯨ꯫ ꯂꯥꯏꯕꯨꯡ ꯌꯧꯔꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯈꯛꯇꯨ ꯍꯦꯛ ꯊꯪꯅꯅ ꯁꯥꯏ ꯅꯣꯛꯐꯦꯠ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯃꯃꯧ ꯐꯖꯕꯤ ꯑꯅꯤꯅ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯐꯪꯖꯕꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯨꯃꯇꯤꯗꯤ ꯍꯔꯥꯎꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯖꯒꯣꯏ ꯁꯥꯔꯒ ꯃꯍꯩ ꯂꯣꯏꯔꯗꯨꯅ ꯊꯣꯛꯅꯔꯛꯏ ꯃꯃꯧ ꯑꯅꯤꯒ꯫ ꯃꯁꯨꯒ ꯄꯝꯂꯒ ꯐꯝꯂꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤ, ꯁꯨꯃꯇꯤꯌꯥ ꯅꯪ ꯅꯃꯧ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ ꯀꯨꯆꯨꯅꯒ ꯄꯥꯟꯕꯅꯤ꯫ ꯀꯦꯔꯗꯤ ꯂꯝ ꯑꯣꯟꯊꯣꯛꯅ ꯉꯥꯟꯈ꯭ꯔꯦ꯫ ꯏꯆꯦ ꯑꯗꯨꯅꯤ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯐꯪꯖꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯃꯧ ꯑꯍꯟꯁꯤꯅ ꯂꯝ ꯉꯥꯜꯂꯒ ꯐꯖꯩꯌꯦ, ꯂꯝ ꯌꯧꯅ ꯐꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯁꯤꯅ ꯉꯧꯔꯒ ꯃꯔꯥꯁꯤ ꯂꯩꯔꯤ, ꯃꯁꯛ ꯅꯨꯡꯁꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤꯀꯣ ꯅꯣꯏꯒꯤ ꯃꯧ ꯑꯅꯤꯁꯦ ꯐꯖꯕꯒꯤ꯫ ꯍꯣꯏ ꯏꯆꯦ, ꯂꯩꯀꯥꯏꯅꯅꯦ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕꯤꯔꯤꯕꯅꯤ꯫ ꯐꯖꯩꯒꯅ ꯑꯁꯨꯝꯅ ꯊꯥꯒꯠꯂꯛꯄ ꯑꯁꯤꯗꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯅꯤꯗꯣ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯨꯟꯖꯦꯅ ꯏꯅꯦ ꯉꯥꯃꯨꯛ ꯈꯔ ꯂꯩꯔꯛꯀꯦ, ꯏꯃꯥꯒ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ꯫ ꯌꯥꯔꯅꯤꯗ ꯅꯣꯏ ꯑꯅꯤꯗ ꯆꯥꯖꯧꯗ꯫ ꯃꯆꯤꯟꯅ ꯃꯆꯤꯟ ꯅꯨꯡꯁꯤꯔꯤꯕ ꯏꯕꯦꯅꯨꯅ ꯏꯅꯦ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ? ꯍꯩ ꯃꯍꯤ ꯑꯌꯤꯡꯕ ꯂꯩꯔꯛꯀꯦ꯫ ꯏꯆꯦ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯊꯣꯛꯎꯔꯁꯤ꯫ ꯆꯣ ꯂꯩꯔꯨꯔꯣ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈꯤ꯫ ꯅꯨꯄꯤꯗꯨꯒ ꯁꯨꯃꯇꯤꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯐꯖꯩꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯃꯊꯣꯏ ꯀꯥꯔꯤ ꯃꯧ ꯑꯅꯤꯗꯨ꯫ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯏꯅꯦꯗꯨꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯅꯤꯡꯕ ꯃꯥꯟꯗ꯭ꯔꯣ? ꯔꯥꯁꯤꯒ ꯂꯩ ꯍꯥꯏꯗꯣ꯫ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯄꯗꯣ꯫ ꯅꯠꯇꯦꯍꯦ, ꯑꯩꯉꯣꯟꯗꯅꯤꯈꯔ ꯍꯦꯟꯅ කුꯆꯨ ꯄꯥꯜꯂꯒ ꯂꯝ ꯌꯧꯅ ꯐꯖꯩ ꯍꯥꯏꯗꯣ꯫ ꯑꯗꯨꯕꯣꯕ ꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ ꯁꯛꯇꯥ ꯆꯦꯟꯕꯅꯤ꯫ ꯔꯥꯁꯤ ꯂꯩꯒ ꯍꯥꯏꯕ ꯋꯥꯁꯤꯗꯤꯅꯦ ꯈꯤꯇꯪ ꯁꯛ ꯐꯖꯕ ꯋꯥꯠꯄ කුꯆꯨ ꯃꯨꯔꯞ ꯇꯧꯕ ꯃꯤꯗ ꯍꯥꯏꯅꯕꯅꯤꯗ꯫ ꯏꯅꯥꯎꯅ ꯌꯥꯝꯅ ꯍꯔꯥꯎꯔꯨꯔꯅꯨ꯫ ꯑꯩꯕꯨ කුꯆꯨ ꯃꯨꯕ꯭ꯔꯅꯦ ꯏꯆꯦ? ꯃꯨꯗꯦꯗ, ꯑꯗꯨꯗ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯉꯧꯕꯩ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯄꯩꯅꯗꯨꯅ ꯑꯅꯤꯗꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯂꯩꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯨꯟꯖꯦ ꯁꯅꯥꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯂꯒ ꯃꯉꯛꯇ ꯁꯤꯖꯤꯜꯂꯒ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ, ꯉꯛꯀꯁꯦ ꯏꯍꯥꯡ ꯍꯥꯡꯗ꯭ꯔꯦ, ꯌꯦꯡꯕꯗ ꯐꯨꯜꯂꯦꯗꯅ꯫ ꯂꯩꯀꯥꯏꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯅꯥꯁꯤꯕ ꯃꯧ ꯂꯩꯕ ꯅꯠꯇꯦ꯫ ꯄꯛꯆꯔꯦꯗ, ꯑꯗꯨꯝ ꯑꯩꯒꯤ ꯁꯛꯀ ꯌꯥꯝꯅ ꯆꯥꯟꯅꯔꯦꯕ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯏꯕꯦꯅꯨꯁꯨ ꯍꯦꯛ ꯊꯣꯛꯂꯛꯄꯅꯤ, ꯂꯥꯏꯗꯨꯛ ꯀꯠꯅꯕꯒꯤꯗꯃꯛ ꯀꯣꯟ ꯂꯧꯁꯟꯒꯦ ꯍꯥꯏꯗꯨꯅ꯫ ꯃꯆꯦꯅ ꯅꯣꯛꯂꯒ ꯃꯤꯡꯁꯦꯜꯗ ꯂꯩꯗꯨꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯆꯦ ꯀꯩꯅꯣ ꯏꯆꯦꯅ ꯉꯛꯀ ꯄꯩꯗꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯍꯩꯃꯥ, ꯏꯅꯥꯎ ꯂꯥꯛꯑꯦ꯫ ꯁꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ, ꯏꯆꯦꯒꯤ ꯁꯅꯥꯁꯦ ꯐꯖꯗ꯭ꯔꯥ? ꯍꯧꯖꯤꯛꯇ ꯄꯨꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯐꯖꯗ꯭ꯔꯅꯦ ꯑꯩꯉꯣꯟꯗ ꯁꯤꯕꯗꯁꯨ? ꯐꯖꯩꯌꯦ ꯏꯆꯦ꯫ ꯀꯅꯥꯒꯤꯅꯣ ꯑꯗꯨꯕꯣ? ꯍꯩꯃꯥ, ꯑꯩꯒꯤꯅꯤꯅꯦ ꯅꯪꯕꯣ, ꯅꯣꯏꯅ ꯇꯩꯅ ꯁꯥꯕꯤꯔꯤꯕ, ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯕ ꯖꯒꯣꯏ ꯁꯥꯕꯗ ꯁꯤꯍꯟꯅꯤ ꯍꯥꯏꯗꯅ꯫ ꯊꯥꯒꯠꯄꯩ ꯋꯥꯗꯤ ꯅꯠꯇꯦꯀꯣ, ꯅꯣꯏꯅ ꯇꯩꯁꯦ ꯐꯈ꯭ꯔꯕ, ꯋꯥꯒꯁꯦ ꯑꯣꯟꯊꯣꯛꯅ ꯈꯪꯈ꯭ꯔꯕ꯫ ꯑꯩꯅ ꯍꯥꯏꯔꯨꯕ ꯅꯥꯏꯗꯦ, ꯃꯁꯥꯅ ꯈꯪꯅ ꯍꯦꯛꯇ ꯁꯥꯔꯛꯏ꯫ ꯈꯪꯗꯦꯗ, ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯁꯦ꯫ ꯏꯕꯦꯅꯨ ꯄꯩꯔꯞꯅ ꯍꯣꯏꯅꯦ ꯏꯊꯩꯗꯤ ꯌꯥꯝ ꯐꯩꯗ꯫ ꯁꯅꯥꯁꯦ ꯀꯥꯏꯗ ꯁꯥꯒꯦ ꯏꯆꯦ? ꯀꯩꯊꯦꯜ ꯃꯆꯥꯒꯤ ꯁꯅꯥ ꯁꯥꯐꯝꯗꯣ ꯑꯗ ꯁꯥꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯣ, ꯑꯩꯒꯤꯁꯨ ꯑꯃ ꯁꯤꯡꯉꯝꯕ, ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯈꯪꯗꯦꯅꯦ, ꯄꯥꯎꯒ ꯍꯥꯏꯔꯛꯇꯕ, ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯣ, ꯑꯩꯒꯤꯁꯤꯅ ꯍꯥꯟꯅ ꯁꯥꯕꯒꯤ ꯂꯣꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪꯒꯤꯗꯨꯕꯨ ꯂꯥꯏ ꯍꯔꯥꯎꯕ ꯅꯪꯅꯅꯕ ꯁꯥꯕꯤꯅꯤꯕꯨ ꯍꯥꯏꯔꯛꯄ꯭ꯔꯣ? ꯍꯥꯏꯔꯛꯄꯅꯤ, ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯔꯒ ꯂꯧꯔꯨꯔꯗꯕꯅꯤ꯫ ꯂꯣꯏꯔꯝꯃꯅꯤ ꯀꯨꯏꯔꯦ ꯑꯩꯁꯨ ꯁꯥꯕ꯫ ꯍꯣꯏ, ꯂꯧꯔꯨꯆꯣ꯫
ꯐꯖꯈ꯭ꯔꯦꯗ ꯑꯩꯒꯤ ꯁꯅꯥꯁꯦ ꯁꯅꯥꯗꯨ ꯌꯦꯡꯉꯒ ꯃꯈꯨꯠ ꯅꯥꯜꯂꯒ ꯃꯌꯨꯝꯗ ꯆꯪꯈꯤ ꯏꯕꯦꯅꯨ ꯆꯥꯛꯅ ꯂꯩꯍꯧꯏ ꯃꯆꯦꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯟꯕ ꯌꯥꯗꯦ ꯑꯉꯝ ꯍꯦꯛꯇ ꯇꯥꯅꯩ ꯑꯁ ꯐꯖꯈ꯭ꯔꯦꯗ ꯀꯥꯏꯅ ꯐꯖꯔꯦ ꯌꯥꯝꯅ ꯂꯤꯛꯆꯥꯎ ꯑꯃ ꯁꯤꯖꯤꯜꯂꯒ ꯁꯅꯥ ꯄꯨꯕ ꯉꯝꯗꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯈꯪꯅꯤꯕ ꯑꯩꯁꯨ ꯑꯃ ꯁꯥꯒꯦꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯟꯖꯦ ꯄꯣꯠꯐꯝꯗꯒꯤ ꯆꯥꯅꯅꯕ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄꯣꯠꯐꯝꯗ ꯂꯩꯀꯥꯏ ꯅꯨꯄꯤ ꯈꯔ ꯑꯆꯥ ꯑꯊꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯟꯖꯦ ꯎꯕꯗ ꯀꯧꯔꯛꯏ ꯑꯣ ꯏꯕꯦꯝꯃ ꯀꯨꯟꯖꯦ ꯏꯃꯧꯕꯨ ꯀꯔꯤ ꯂꯩꯕ ꯊꯣꯔꯛꯏꯕꯅꯣ ꯍꯩꯃꯥ ꯏꯅꯦ ꯑꯩꯁꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯨꯝ ꯂꯩꯁꯤꯔꯅ ꯊꯣꯔꯛꯄꯅꯤ ꯏꯅꯦ ꯍꯣꯏꯁꯨ ꯂꯩꯕꯤꯔꯝꯃꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯥꯔꯝꯃꯤ ꯖꯥꯅꯤ ꯅꯠꯇꯦ ꯋꯥ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯁꯤꯗ ꯆꯪꯉꯛꯈꯨꯑꯣ ꯀꯩ ꯍꯥꯏꯒꯦ ꯏꯅꯦ ꯍꯥꯏꯌꯨ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯅꯤꯈꯛ ꯑꯗꯨ ꯀꯨꯟꯖꯦꯕꯨ ꯎꯕꯗ ꯏꯪꯒꯤꯠ ꯇꯧꯅꯩ ꯃꯈꯣꯏ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯗꯕꯅ ꯂꯩꯀꯥꯏ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯍꯤꯒꯥꯏ ꯋꯥꯇꯧꯁꯤꯟꯗꯨꯅ ꯁꯤꯡꯆꯦꯞ ꯊꯥꯕ ꯍꯧꯔꯛꯏ ꯅꯣꯏꯒꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯕꯨ ꯀꯝꯗꯧꯒꯦ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯁ ꯈꯪꯗꯦꯗ ꯏꯅꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕꯗꯧꯅ ꯇꯧꯏ ꯑꯩꯒ ꯀꯌꯥ ꯆꯥꯟꯅꯕ ꯑꯣꯏꯗꯤꯌꯦ ꯍꯣꯏꯅꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯉꯥꯡ ꯃꯥꯜꯂꯤꯅꯦ ꯑꯣ ꯈꯖꯤꯛ ꯈꯔꯥꯛꯇꯒ ꯍꯩꯁꯤꯡꯕ ꯅꯠꯇꯦꯗ ꯏꯃꯨꯡꯁꯦ ꯃꯥꯅ ꯄꯥꯟꯒꯦ ꯈꯜꯂꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯊꯨꯒꯥꯏꯔꯒ ꯃꯥꯒꯤ ꯑꯅꯧꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃ ꯆꯠꯅꯅꯕ ꯍꯣꯠꯅꯩ ꯏꯁ ꯌꯥꯝ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯈꯪꯗꯦ ꯌꯥꯝ ꯉꯝꯃꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯋꯥ ꯍꯥꯏꯕꯗ ꯃꯆꯤꯟꯒꯁꯦ ꯄꯟꯕ ꯂꯩꯇꯦ ꯏꯃꯥꯗꯒꯁꯨ ꯄꯥꯎ ꯇꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒ ꯏꯃꯥꯅ ꯉꯥꯡꯍꯟꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤꯕꯅꯤꯗ ꯏꯅꯦ ꯏꯁ ꯑꯗꯨꯗꯤ ꯅꯪꯗꯤ ꯈꯔ ꯍꯩꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯃꯥꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯥꯅꯒ ꯍꯦꯜꯍꯟꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤꯅꯅꯦ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯥꯅꯤ ꯃꯥꯗꯤ ꯂꯥꯛꯄꯁꯨ ꯀꯨꯏꯕ ꯅꯠꯇ꯭ꯔꯤꯗꯣ ꯃꯥꯅ ꯍꯦꯛꯇ ꯉꯝꯍꯟꯒꯅꯨ ꯄꯪꯒꯅꯨ ꯅꯅꯦꯝꯒꯗꯣ ꯅꯈꯨꯠꯇ ꯊꯝꯅꯅꯕ ꯍꯣꯠꯅꯧ ꯃꯧ ꯑꯃꯗꯨꯗꯤꯅꯦ ꯍꯩꯁꯤꯡꯕꯅꯤꯅ ꯑꯍꯜ ꯂꯃꯟꯅꯅꯦ ꯅꯥꯎꯀꯣꯜꯂꯒ ꯂꯩꯔꯤ ꯂꯟ ꯊꯨꯝ ꯈꯨꯗꯤꯡ ꯈꯔ ꯍꯦꯟꯅꯅꯦ ꯃꯣꯏꯒꯤ ꯑꯣꯏꯍꯧꯅꯕ ꯀꯣꯛ ꯁꯥꯟꯅꯔꯛꯀꯅꯤ ꯄꯪꯒꯅꯨꯀꯣ ꯅꯪꯅ ꯆꯝꯖꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯌꯥꯔꯣꯏꯀꯣ ꯅꯅꯦꯝ ꯅꯈꯨꯗꯣ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯍꯟꯅꯕ ꯇꯧꯅꯦ ꯃꯣꯏꯅ ꯌꯥꯔꯒꯗꯤ ꯅꯪꯉꯣꯟꯗꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯒꯤꯅꯦ ꯇꯨꯡꯒꯤꯁꯨ ꯈꯜꯂꯨ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯍꯣꯡꯂꯛꯂꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯈꯤꯒꯗꯧꯔꯤ ꯑꯣ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯃꯧꯗꯣ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯅꯣꯏ ꯏꯃꯨꯡꯁꯦ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯩꯔꯅꯤ ꯍꯥꯏꯕꯁꯦ ꯏꯃꯨꯡꯗꯨꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯌꯥ ꯃꯥꯅ ꯊꯨꯒꯥꯏꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯒꯦ ꯏꯃꯨꯡꯗꯨꯕꯨ ꯊꯨꯒꯥꯏꯒꯦ ꯈꯜꯂꯤꯕꯅꯤ ꯃꯗꯨ ꯇꯧꯍꯟꯒꯅꯨ ꯃꯧ ꯑꯍꯟ ꯅꯪ ꯑꯃꯁꯨꯅꯦ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣ ꯐꯔꯦ ꯌꯧꯔꯣ ꯀꯨꯟꯖꯦ ꯆꯠꯈꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔ ꯑꯗꯨꯗꯤ ꯉꯥꯡꯅꯗꯨꯅ ꯂꯩꯍꯧꯔꯤ ꯇꯁ ꯀꯝꯗꯧꯏ ꯄꯥꯜꯂꯦꯗꯅ ꯑꯩꯈꯣꯏꯅ ꯀꯥꯞꯄ ꯇꯦꯟꯁꯦ ꯑꯣ ꯃꯧ ꯑꯍꯟꯁꯤꯅꯈꯔ ꯄꯪꯇꯛ ꯇꯧꯕꯅꯤ ꯃꯥꯗꯤꯅꯦ ꯏꯟꯁꯤꯟꯕ ꯂꯧꯒꯅꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯦꯡꯅꯔꯕꯗꯤꯅꯦ ꯃꯉꯣꯟꯗꯁꯨ ꯍꯨ ꯀꯥꯝꯁꯤꯟꯁꯤ ꯑꯗꯨꯒꯅꯦ ꯃꯥꯏ ꯈꯠꯅꯖꯔꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯒ ꯅꯨꯡꯉꯥꯏꯖꯕꯤ ꯅꯨꯄꯤꯁꯤꯡꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯁꯤꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯦ ꯋꯥꯏ ꯂꯩꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯗꯨꯛ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕꯤ ꯀꯨꯟꯖꯦꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯦ ꯑꯉꯥꯡ ꯉꯥꯏꯈꯣ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯩꯅ ꯋꯥꯏ ꯇꯩꯔꯤꯁꯦ ꯎꯏ ꯀꯩꯅꯣ ꯏꯆꯦ ꯑꯩꯁꯨ ꯊꯕꯛꯅꯤ ꯇꯧꯔꯤꯁꯦ ꯂꯥꯏ ꯗꯨꯛ ꯊꯥꯅꯅꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯋꯥꯏ ꯇꯩꯔꯤꯁꯦ ꯂꯣꯏꯔꯒ ꯇꯧꯕ ꯌꯥꯏ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗꯒ ꯅꯪꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯗꯅ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯑꯉꯥꯡꯅ ꯎꯁꯤꯠꯇꯕ ꯅꯠꯆꯗꯤ ꯑꯩꯈꯣꯏꯗꯤꯅꯦ ꯏꯊꯧ ꯇꯧꯖꯕꯅꯤ ꯂꯥꯏ ꯇꯤꯟꯅꯤꯡꯗꯕꯅꯤꯅ ꯏꯆꯦꯗꯤꯅꯦ ꯃꯇꯝꯒꯥꯁꯦ ꯑꯝꯇ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯍꯧꯗꯨꯅꯗꯤ ꯉꯜꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯅꯪꯉꯅꯤꯒꯦ ꯉꯟꯇꯥꯅ ꯍꯧꯒꯠꯀꯦꯗꯤ ꯅꯤꯡꯗꯦ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯏꯕꯦꯝꯃ ꯏꯁ ꯍꯥꯍꯥꯌꯣ ꯏꯆꯦꯗꯤ ꯀꯟꯗ꯭ꯔꯤꯍꯦ ꯃꯧ ꯆꯤꯟꯒꯟꯕꯤ ꯍꯥꯏꯕꯗꯣ ꯏꯆꯦ ꯍꯣꯏꯒꯨꯝꯕꯁꯤꯅꯤ ꯏꯁ ꯀꯔꯤ ꯍꯥꯍꯥꯌꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯃꯧ ꯅꯪꯅꯁꯨ ꯑꯐꯥꯎꯒ ꯁꯥꯔꯗꯅ ꯏꯃꯨꯡꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯈꯪꯉꯤꯗꯅ ꯅꯪꯁꯨꯅꯦ
ꯅꯪꯒꯤ ꯀꯥꯒꯤ ꯃꯄꯥꯁꯤꯗ ꯅꯁꯥꯅ ꯋꯥꯏ ꯇꯩꯖꯧ ꯍꯌꯦꯡꯗꯒꯤ ꯍꯣ ꯇꯩꯖꯒꯦ ꯇꯩꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯊꯧ ꯂꯩꯇꯅ ꯇꯩꯕꯤꯔꯒ ꯃꯃꯧ ꯑꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯀꯩꯗꯧꯅꯔꯒꯦꯅꯦ ꯅꯈꯣꯏꯕꯣ ꯍꯥ ꯅꯠꯇꯦ ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯅꯔꯒꯦꯕ ꯇꯞꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯂꯣꯏꯅ ꯏꯇꯥ ꯇꯥꯅꯔꯦꯅꯦꯍꯦ ꯏꯃꯥ ꯏꯅꯥꯎꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝꯅ ꯅꯥꯏꯗꯦ ꯏꯃꯥꯅ ꯈꯔ ꯉꯥꯡꯕꯤꯌꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯌꯥꯝꯕꯅ ꯂꯧꯔꯤꯕ ꯃꯆꯦꯅꯤ ꯑꯣꯟꯈꯠꯇꯨꯅ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯅ ꯑꯉꯥꯡꯅꯤ ꯑꯩꯅ ꯑꯔꯥꯟꯕ ꯇꯥꯕꯗꯤ ꯑꯩꯁꯨ ꯄꯥꯝꯖꯗꯦ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯉꯥꯡꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯈꯠꯅꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯌꯥꯔꯦ ꯃꯇꯨꯡꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯠꯂꯣ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯉꯥꯡꯕꯗꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯪꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯦ ꯃꯥꯡꯒꯣꯜꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯇꯟꯖꯥꯅꯤ ꯀꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯇꯥꯔꯛꯏꯁꯤꯅ ꯃꯊꯛꯇꯩꯔꯣ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯕꯦꯅꯨꯅ ꯏꯁꯤꯡ ಚಾಯ್ꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦ ꯀꯔꯤꯒꯤꯅꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯏꯁꯤꯡ ꯆꯥꯏꯔꯤꯅꯤ ꯀꯥꯏꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯕ ꯀꯩꯗꯧꯒꯦ ꯅꯃꯤꯠ ꯃꯈꯥꯗ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯗꯅ ꯍꯩꯃꯥ ꯆꯣꯠꯂꯕꯣ ꯑꯩꯗꯤ ꯑꯝꯇ ꯎꯍꯧꯗ꯭ꯔꯦꯗꯅ ꯂꯩꯁꯤꯡꯁꯦ ꯌꯦꯡꯉꯤꯉꯩꯗ ꯆꯣꯠꯂꯦ ꯈꯪꯉꯗꯤ ꯈꯔ ꯍꯟꯗꯣꯛꯄꯗꯤ ꯀꯩꯗꯧꯒꯦ ꯏꯆꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯀꯌꯥꯗꯅꯣ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯇꯧꯏꯅꯤꯅꯦ ꯍꯥ ꯐꯩ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯁꯣꯏꯈꯤꯕꯁꯤꯕꯨ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯆꯗꯤ ꯎꯍꯧꯗꯕꯒꯤ ꯁꯣꯏꯈꯤꯕꯅꯤ ꯀꯩꯅꯣ ꯏꯆꯦꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯈꯠꯅꯕ ꯍꯧꯗꯣꯏꯒꯤ ꯉꯥꯏꯗꯅ ꯂꯩꯕꯤꯔꯤꯔꯣ ꯑꯩꯗꯤꯅꯦ ꯏ ꯌꯥꯝ ꯀꯥꯗꯣꯔꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ ꯀꯨꯟꯖꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯨꯝꯊꯪꯅꯕꯒꯤꯗꯁꯨ ꯁꯥ ꯃꯔꯣꯏ ꯈꯔ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯕꯦꯅꯨ ꯂꯥꯛꯂꯝꯃꯤ ꯏꯅꯦ ꯊꯝꯕꯥꯜ ꯅꯣꯏ ꯁꯥ ꯃꯔꯣꯏꯗꯣ ꯍꯧꯔꯤꯕ꯭ꯔꯣ ꯈꯤꯇ ꯍꯦꯛꯀꯦꯅ ꯂꯥꯛꯏꯅꯦ ꯍꯩꯃꯥ ꯃꯧ ꯑꯇꯣꯝꯕꯤꯌꯥ ꯍꯦꯛꯑꯣ ꯍꯧꯔꯤꯕꯅꯤ ꯅꯣꯡ ꯈꯔ ꯇꯥꯕꯁꯤꯗꯅꯦ ꯃꯅꯥ ꯆꯣꯡꯈꯠꯂꯛꯏꯕꯅꯤ ꯀꯔꯤ ꯊꯣꯡꯒꯦ ꯍꯥꯏꯔꯤꯅꯣ ꯉꯥ ꯃꯆꯥ ꯑꯃꯒ ꯄꯥꯟ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯒꯦ ꯇꯧꯕꯅꯤ ꯏꯅꯦ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯅꯅꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯝꯇ ꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯏꯅꯦ ꯈꯣꯏꯗꯒꯤ ꯍꯦꯛꯀꯦꯅ ꯂꯥꯛꯏꯕꯅꯤ ꯍꯣ ꯍꯦꯛꯑꯣ ꯏꯃꯧꯁꯤꯗꯤ ꯅꯆꯦꯗꯤ ꯂꯩꯍꯧꯗ꯭ꯔꯣ ꯈꯪꯗꯦꯗ ꯏꯅꯦ ꯑꯌꯨꯛꯁꯦ ꯃꯥꯅ ꯆꯥꯛꯀ ꯍꯦꯛ ꯊꯣꯡꯉꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯅ ꯍꯣꯠꯅꯔꯦ ꯑꯩꯅ ꯍꯥꯏꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯅꯦ ꯌꯥꯝ ꯁꯨꯅꯤꯡꯗꯦꯗ ꯑꯩꯈꯣꯏ ꯆꯦꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯒ ꯀꯌꯥ ꯆꯥꯟꯅꯗꯦꯗ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯧꯅꯗꯦꯗꯅ ꯅꯇꯣꯝꯇ ꯁꯨꯝ ꯍꯣꯠꯅꯔꯒ ꯂꯩꯔꯗꯤ ꯀꯥꯏꯗꯒꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤꯅꯦ ꯍꯥꯟꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝꯅ ꯇꯧꯔꯝꯕꯅꯤꯅꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯀꯌꯥ ꯎꯗꯦ ꯈꯜꯂꯤꯅꯤ ꯊꯕꯛ ꯇꯧꯕ ꯅꯪꯅ ꯁꯨꯝ ꯇꯧꯔꯒ ꯃꯥꯅ ꯐꯝꯖꯥ ꯆꯥꯗꯅ ꯂꯩꯕꯗꯤ ꯅꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯅꯦ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯅꯤꯅꯦꯍꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯇꯣꯉꯥꯟꯅ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ ꯇꯣꯉꯥꯟ ꯆꯥꯅꯕ ꯍꯥꯏꯕ ꯏꯕꯦꯅꯨ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ ꯏꯅꯦꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯇꯧꯕꯗꯨ ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯕ ꯍꯣꯏꯗ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦꯅ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅꯦ ꯑꯊꯨꯕꯗ ꯇꯣꯉꯥꯟ ꯆꯥꯕꯅ ꯐꯔꯅꯤꯗ ꯏꯅꯦ ꯐꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕ ꯊꯛꯄꯅ ꯂꯣꯏꯅ ꯅꯅꯤꯡ ꯇꯧꯕ ꯌꯥꯗꯣꯏꯅꯤ ꯑꯊꯨꯕꯗ ꯑꯩ ꯇꯥꯊꯣꯡꯒ ꯇꯥꯟꯅꯔꯒ ꯆꯥꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯥꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯍꯣꯏ ꯌꯧꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯏꯕꯦꯅꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯥꯅꯦꯜꯗ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯋꯥ ꯇꯠꯇꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ ꯇꯥꯇꯣꯟ ꯑꯩ ꯍꯥꯏꯁꯦ ꯑꯝꯇ ꯈꯜꯂꯨꯗ ꯏꯆꯦꯁꯤꯒꯤ ꯃꯑꯣꯡꯁꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯇꯣꯉꯥꯟꯅ ꯆꯥꯅꯔꯒ ꯍꯦꯛꯇ ꯀꯧꯅ ꯉꯥꯡꯅꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯗ ꯏꯟꯁꯥꯡ ꯑꯗꯨꯝ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯁꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯈꯥꯏꯕꯨꯡ ꯇꯥꯅꯅꯕ ꯅꯪꯅ ꯁꯤꯟꯒꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯇꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯏꯆꯦꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯇꯧꯔꯒ ꯂꯩꯔꯤ ꯑꯩꯒꯤꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯑꯩꯅ ꯄꯥꯝꯗꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯆꯥꯛꯈꯨꯝꯁꯤꯗ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯦ ꯅꯨꯄꯥ ꯅꯣꯏꯅꯗꯤ ꯈꯪꯉꯔꯣꯏ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕꯗꯒꯤ ꯍꯦꯟꯅ ꯆꯪꯗ꯭ꯔꯕꯅꯤꯅ ꯊꯕꯛꯀ ꯇꯧꯕꯗꯅ ꯁꯝꯁꯥ ꯑꯩꯅ ꯁꯤꯃ ꯇꯧꯁꯤ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡꯒꯤ ꯑꯝꯇ ꯌꯥꯗꯦ ꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒꯨꯝꯕ ꯑꯀꯨꯞꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯅꯤ ꯌꯥꯅꯅꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧꯅꯦ ꯅꯣꯏꯕ ꯑꯩ ꯑꯗꯨꯏ ꯋꯥꯗꯣ ꯀꯃꯥꯏꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯇꯣꯏꯅꯣ ꯃꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ ꯑꯁ
ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯗꯣꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯀꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯦ ꯅꯪꯁꯦ ꯑꯗꯨ ꯈꯛꯇ ꯍꯥꯏꯕꯕꯨ ꯀꯤꯖꯕ꯭ꯔꯣ ꯀꯤꯕꯩꯅꯤꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯀꯩꯁꯨ ꯌꯥꯔꯣꯏꯌꯦ ꯑꯗꯨ ꯋꯥꯗꯣ ꯑꯗꯨꯅꯤ ꯌꯥꯅꯅꯕ ꯍꯥꯏꯅꯁꯦ ꯍꯥꯏꯔꯤꯁꯦ नुपा ꯅꯪꯕꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯀꯨꯟꯖꯦꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯀꯠꯂꯤ ꯁꯨꯃꯥꯏ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ नुपा ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯇ꯭ꯔꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯁꯦ ꯍꯥꯏꯅꯣ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯤꯅ ꯑꯃ ꯂꯩꯔꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯀꯣꯛꯁꯤꯗ ꯑꯗꯨꯝ ꯂꯩ ꯌꯥꯝ ꯐꯔꯣꯏꯗꯣꯔꯤ ꯃꯥꯁꯨꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯖꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯌꯨ ꯃꯤꯒꯤ ꯑꯃꯃꯝꯗꯤ ꯂꯩꯕ ꯇꯥꯕꯅꯤ ꯐꯠꯇꯕ ꯃꯤꯒꯤ ꯃꯇꯧꯗꯤ ꯇꯝꯕ ꯐꯠꯇꯦ ꯑꯗꯨꯒꯨꯝꯕꯗ ꯋꯥꯈꯜ ꯊꯥꯗꯔꯨꯅꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯀꯔꯤ ꯇꯧꯁꯤꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯣ ꯀꯩꯅꯣ ꯉꯥꯡꯕꯤꯔꯤꯕ ꯋꯥꯗꯨꯕꯣ ꯑꯩꯗꯤꯅꯦ ꯇꯣꯉꯥꯟ ꯇꯥꯕꯒꯤ ꯋꯥꯈꯜꯒ ꯈꯟꯖꯗꯦ ꯃꯥꯒꯤ ꯊꯛ ꯈꯥ ꯈꯪꯗꯕ ꯑꯁꯤꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯕ ꯈꯜꯂꯛꯎꯅꯨ ꯌꯥꯗ꯭ꯔꯣ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯩꯅꯣ ꯈꯟꯅꯕ ꯇꯥꯕꯅꯤ ꯑꯩꯒꯁꯦ ꯂꯩꯀꯥꯏꯗ ꯌꯥꯝ ꯍꯨꯜꯂꯒ ꯉꯥꯡꯉ ꯃꯥꯜꯂꯦ ꯃꯥꯅ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕꯁꯦ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯃꯁꯝꯗꯣ ꯀꯣꯛ ꯍꯦꯛꯇ ꯐꯣꯏꯗꯠꯇꯣꯏꯅꯤ ꯀꯔꯤ ꯅꯪꯕꯨ ꯑꯉꯥꯡ ꯃꯥꯅ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯕ ꯑꯣ ꯌꯣꯜꯂꯤꯕ ꯑꯩꯁꯦ ꯁꯨꯅꯤꯡꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯌꯣꯜꯂꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯂꯩꯀꯥꯏꯁꯦ ꯑꯗꯨꯅ ꯄꯥꯎ ꯍꯦꯛꯇ ꯇꯝꯃꯛꯄꯅꯤꯅꯦ ꯑꯗꯨꯗ ꯋꯥꯗꯣ ꯇꯥꯔꯕ ꯑꯩꯅꯗꯤ ꯑꯉꯥꯡ ꯑꯣꯏ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯂꯧꯔꯛꯈꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯥꯜꯂꯤꯒꯥꯏꯅ ꯈꯜꯂꯒ ꯃꯥꯗꯤ ꯌꯥꯝ ꯉꯝꯗꯣꯔꯤ ꯑꯁ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯍꯟꯗꯛꯃꯨꯛꯀ ꯃꯤꯅꯅꯦ ꯇꯝꯍꯜꯂꯛꯄ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩꯗꯤꯅꯦ ꯋꯥ ꯍꯥꯏꯔꯗꯕꯅꯤ ꯍꯦꯛꯇ ꯌꯥꯗꯦ ꯍꯥꯏꯕꯃꯗꯤ ꯈꯪꯍꯜꯂꯨ ꯑꯗꯨꯕꯨꯅꯦ ꯌꯥ ꯕꯥꯕ ꯈꯠꯅ ꯆꯩꯅꯕꯗꯤ ꯇꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯀꯨꯟꯖꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯂꯝꯃꯤ 이베누 따리보 토로러 이시스 까야다 이나우디 앙앙오이나 얌감이나 토로 마판담도 토로 ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅ ꯈꯣꯟꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯊꯃꯣꯏꯗꯅ ꯍꯨ ꯐꯨꯝꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯣ ꯅꯪꯅꯤ ꯏꯕꯦꯝꯃ ꯍꯦꯔꯥ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯅꯁꯤ ꯀꯩꯅꯣ ꯍꯤꯡꯆꯥꯕ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯕꯕꯥ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯁꯤꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯗ ꯆꯠꯇꯨꯅ ꯌꯣꯜꯂꯝꯃꯤꯁꯦ ꯏꯕꯦꯝꯃ ꯑꯩ ꯌꯣꯜꯂꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯑꯩꯈꯣꯏꯗꯤ ꯌꯣꯟꯖꯕ ꯂꯩꯇꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯑꯣꯏꯔꯕꯅꯤꯅ ꯁꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯀꯌꯥꯗꯨꯅꯣ ꯌꯦꯡꯉꯨꯅꯤ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯨꯔꯣ ꯏꯈꯥ ꯊꯥꯕꯅꯤ ꯈꯜꯂꯒ ꯁꯨꯝ ꯍꯜꯂꯒ ꯂꯥꯛꯄꯤꯕꯅꯤ ꯅꯪ ꯏꯊꯛꯇ ꯀꯥꯔꯒ ꯅꯦꯠꯀꯗꯧꯔꯤꯅꯦ ꯑꯌꯣ ꯏꯆꯦꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯈꯟꯖꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯁꯤ ꯃꯆꯤꯟꯁꯤ ꯁꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯤꯗꯤ ꯃꯁꯝꯁꯦ ꯐꯣꯏꯗꯠꯀꯦ ꯀꯨꯟꯖꯦ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ 이베누ꯒꯤ ꯃꯁꯝꯗꯨ ꯐꯣꯏꯕ ꯍꯧꯔꯛꯏ ꯑꯗꯨꯒ 이베누 ꯃꯍꯥꯛꯁꯨ ꯃꯆꯦ ꯀꯨꯟꯖꯦꯒꯤ ꯃꯁꯝꯗꯨ ꯑꯃꯨꯛ ꯂꯥꯝꯗꯨꯅ ꯐꯣꯏꯗꯠꯂꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛ ꯐꯣꯏꯗꯠꯅꯔꯦ ꯃꯁꯝꯗꯨ ꯅꯪꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯉꯥꯡꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯨꯟꯖꯦꯅ 이베누ꯕꯨ ꯉꯛꯊꯤ ꯑꯃꯨꯛ ꯆꯞꯄꯤ 이베누ꯅ ꯃꯆꯦ ꯀꯨꯟꯖꯦꯅ ꯉꯛꯊꯤ ꯆꯞꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯑꯃꯨꯛ ꯃꯌꯥꯅ ꯆꯤꯛꯏ ꯀꯨꯟꯖꯦꯁꯨ ꯅꯥꯕꯗꯒꯤ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯃꯁꯝ ꯑꯃꯨꯛ ꯐꯣꯏꯅꯩ ꯇꯟꯖꯥꯗꯨꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯃꯃꯧ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯈꯥꯝꯇꯣꯛꯆꯔꯤ ꯍꯥꯏ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯅꯃꯧ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯁꯤꯅꯕ ꯇꯥꯔꯦꯅꯦꯍꯦ ꯑꯝꯇ ꯈꯥꯝꯇꯣꯛꯎꯖꯅꯤ ꯅꯪꯕꯣ ꯍꯥꯏ ꯃꯧ ꯁꯦ ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏꯕꯣ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣ ꯁꯦ ꯊꯥꯗꯣꯛꯅꯧ ꯅꯈꯨꯠꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯈꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤꯐꯥꯎꯕ ꯍꯟꯗꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯨꯃꯥꯔꯅ ꯃꯃꯥ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯍꯩꯖꯤꯜꯂꯁꯤ ꯑꯗꯨꯅ ꯐꯔꯦꯗ꯭ꯔꯥ ꯃꯣꯏ ꯄꯥꯕꯣ ꯁꯦ ꯃꯃꯥ ꯁꯤ ꯍꯩꯖꯤꯜꯂꯨ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯅꯣꯏ ꯑꯅꯤ ꯇꯣꯛꯑꯣꯗꯅ ꯏꯁꯤꯡꯅ ꯍꯩꯖꯤꯜꯂꯛꯄꯗ ꯑꯅꯤꯗꯨꯗꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯂꯦꯞꯈꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡꯁꯤꯗ ꯊꯣꯛꯇꯨꯅ ꯈꯠꯅꯔꯝꯂꯤꯕꯗꯤ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥꯕ ꯂꯩꯀꯥꯏ ꯌꯨꯝꯊꯪ ꯊꯪꯅꯕꯁꯤꯡꯅ ꯂꯣꯟꯅ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯤꯕꯁꯦ ꯅꯣꯏ ꯑꯝꯇ ꯎꯗ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯋꯥꯍꯧꯗꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯅꯣ ꯏꯃꯥ ꯕꯥꯖꯦ ꯏꯅꯥꯎꯅ ꯂꯩꯀꯥꯏꯗ ꯑꯩꯕꯨ ꯑꯃꯗꯤ ꯌꯨꯝꯁꯤꯒꯤ ꯃꯥꯏ ꯁꯣꯛꯄ ꯌꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯤꯗ ꯁꯥꯗꯨꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯂꯛꯏ ꯑꯩꯅ ꯀꯔꯤꯒꯤ ꯇꯝꯃꯣꯏꯅꯣ ꯍꯥꯏꯕꯒꯤ ꯈꯠꯅꯔꯤꯕꯅꯤ ꯕꯥꯖꯦ ꯏꯃꯥ ꯑꯩꯗꯤ ꯇꯝꯈꯤꯕ ꯂꯩꯇꯦ ꯏꯆꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤꯅꯤ ꯃꯤꯅ ꯇꯝꯃꯛꯏꯁꯤꯕꯨ ꯍꯥꯏꯖꯤꯜꯂꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒꯅꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯈꯣꯏ ꯑꯅꯤꯃꯛꯅꯦ
Nafi achotpasingdu hongtoknaruro changnaro. Mau anidu amana amada painaraga changki Kumar amadi Sumati wakhalda nungaitaba amadi migi mangda ikaiba phaujari. Numit adugi numidangi matamni. Imungi miyoi khuding yumyaida wa khanarami tombana hairaklami. Babon, aigi nupida dakpham tana phurakpasidi khara nungaide. Aigi nupidasu ngaktiga chapaga phurambase aisu nungaide. Tachau, itaimado khara warakpiyo. Nangna ngangidu kanada. Nathaki ahalda hangana nachin khumbagi hainabise. Nangsule, aduga nangi nupisule. Aduna wayamna kaira ise. Nangi nupi sek lakpadagi imungse mawong ama tawre habise nang khangtri. Hana khoi imungse sumai tawramba nati. Nang masana khampham thoe. Ingna nusi chanana leiramba imungse haujikti mai chatpa hauredana. Adumaina di haibiganu da tacho. Aigi nupina loina soiba oiramdabasu yai. Itaimagi soiba leiramgani. Mi khudingmak loina afaba magun leiba nate. Yare. Nakhoi animag adwaida loisilo. Wa makha taran. Imung sida khatna jainaba thokpa makha tana ipa pam. Nakhoi khanba wakhal namaga aigana khanglam loi haina khangam. Nakhoi na honariba sor ipa khang. Ijasa. Imung sida kanana kari tauri. Kanana kari khali. Thabak tawbada lautanaba. Magi aigi saruk khaidoknaba. Nasa nasagi da khanba wakhalna mang thaduna tawriba khudingdo poloida afaba oirakloiko. Phare. Haujikti nakhoi nachin nanawsu nupi angang thinare. Aduna chakhum tongan chanaro. Masidagidi nakhoi gi apamba aningba khudingdo tawba yaranidana. Sumatina napaga iga sune tongana charagi. Nakhoi ani sune chakhum ani tho ngasidagi. Pabong idea to mani. Aduna ima pabongdo aina konfam toi. Aina konjagi pabongga imaga. Aisu ima pabonggi na cha ko hella hene. Atomba khaktana kongani haiba leite. Aiga puna leisi pabong. Yare. Namaga aiga khakta ingna chikna charagi. Nakhoi nungainaba oina sinjaro. Mama nang lehokidra. Changasi moi pabong. Mapabong Kumar amadi mama ibema Sumati adugi matik waraukre. Ijat amada thak amada lerakpa imung oina lakpana mimangda khatna jainaba. Matau kaya siyamna ikaiba phaujai wasu kaya ngangandaba oi. Amuk haikibana anirak hanade. Macha anima thoina hena amata lanade haibadi khangi. Adubu nupigi mawa laubanina makhoina ngangba oiraroi khaladuna laikre. Masana gyan tajarakpa oina ngaiduna laikre. Numit adudagi hauna chakhom ahum thokna chanakre. Khaibung tare imungdo kunjeso magi apamba mawongda laikre ibenuso adu mangai wai sange haibagi matagumna henabu harauri. Tatwan injangje hautrane yenga se chadaba yam kuiri. Ipamda chatlaga chabasidagi hena chaba phangdre. Adubu hojikti tokhaina janarabanina iningtamna jari. Hanadi ngadagi hena chabasu phangde. As yam haukhridha ngasigi injangse. Thanilna hawi. Adubu aina thabak chatluraga halakpada nangi yen atawba hek leiraaga aikhoi kada hek chaidudi. As adunidana sumaina insang oinaga thongaga yumda chabasidi manaba natedana. Hojikti nungairi chaning bachaba phangi. Hoine dubudi. Ado pabung dubu chak charamadro. Charamani kaino. Phana thengi. Ngasaina bu tumamba bu yari. Chasaluse kaisu khalunu. Somda su kunje na tombada hairi. Imaga pabunga se yam singdro. Inauga aiga khatnadana ba haiduna tongana thoktok pije. Si weredi inauga aiga su khatnadre. Masu magi maning tawjare aisu aigi chaning bachari. Aina kharatalasu tamona chak phatekta thongtokpi. Nungaire sumaina leibasini aina pamisi. Naning thungaba natro hojikti sida tananaba nuenina silaga. Aina sinba nati nanau nupaga magi nupi haisingbise asigana sinba. Yarisi sigi wase toase. Nangi ok thongbadubu loidriba. Aine chaningbana tinga se yotlemi. Lore se thumorok se yabramta yenguse. Khara hapake. As sidi haurani he. Matai manau anidu nok tuna chari thakli aduga nakalamadana ahal loiraba mama mapa aniduna chakhumda cha insangduda yengduna macha singbu sonduna leiri. Angang khaidubu chai sing charamadhrani. Injang manam mayam si yengodana ahal lekhoi chadi khangna makhoina tawningba ngaktani tawduna leiri. Sangoida thonglamba sanga hojikti imung yoselaedana. Sigumba mawong sinini makhoina nahan makhai pamliba. Mama mapa aikhoigi karisu khanba nate makhoidi. Mama khaluran.
ꯃꯈꯣꯏ ꯃꯁꯥꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯆꯥꯛꯇꯨꯝ ꯆꯥꯅꯅꯕ ꯇꯧ ꯏꯆꯥ ꯀꯧꯕꯅꯤꯅ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯁꯨꯃꯇꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯃꯄꯨꯔꯣꯏꯕ ꯀꯨꯃꯥꯔꯅ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯒ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯆꯥꯛ ꯆꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯀꯨꯟꯖꯦ ꯃꯁꯥꯗꯣ ꯐꯝꯂꯒ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯁꯥꯗꯣ ꯆꯥꯎꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒ ꯇꯧꯔꯒ ꯃꯌꯦꯡ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ ꯁꯨꯃꯥꯡꯗ ꯊꯣꯛꯇꯨꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯅꯨ ꯃꯍꯥꯛꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯁꯥ ꯆꯥꯎꯈꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯦ ꯃꯉꯣꯟꯗꯒꯤꯗꯤ ꯏꯕꯦꯅꯨꯅ ꯈꯔꯗꯤ ꯐꯩ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯦꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯏꯕꯦꯅꯨꯅ ꯑꯦ ꯀꯩꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯤꯗ ꯖ꯭ꯋꯥꯔ ꯍꯥꯔꯤꯁꯤꯅ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯉꯨꯅꯤ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯕꯅꯤꯅ ꯅꯥꯆꯦꯞꯇ ꯌꯩꯔꯒ ꯉꯥꯡꯕꯗꯤ ꯂꯦꯞꯇꯦ ꯃꯁꯥꯒꯤ ꯐꯤꯕꯝꯗꯤ ꯍꯦꯛ ꯌꯦꯡꯗꯈꯩ ꯃꯤ ꯅꯣꯛꯅꯕꯒꯁꯨ ꯁꯥꯔꯤ ꯃꯤꯁꯤꯡꯁꯦ ꯅꯣꯛꯆꯅꯤꯡꯈ꯭ꯔꯦꯗ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯍꯛꯆꯥꯡ ꯐꯅꯅꯕꯅꯤ ꯁꯣꯜꯂꯤ ꯃꯇꯣꯝꯇ ꯏꯕꯦꯅꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦꯍꯦ ꯑꯩꯁꯨ ꯂꯨꯍꯣꯡꯂꯛꯄꯒ ꯍꯥꯏꯔꯗꯤꯅꯦ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯆꯥꯎꯈꯠꯂꯛꯄꯒꯤꯔ ꯀꯔꯤꯅꯣ ꯏꯔꯨꯝ ꯂꯨꯝꯕꯗꯧꯅ ꯊꯕꯛꯀꯥꯁꯦ ꯀꯨꯏꯅ ꯍꯦꯛꯇ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯧꯔꯒꯦ ꯍꯛꯆꯥꯡꯁꯦ ꯐꯅ ꯑꯝꯇ ꯂꯩꯒꯦ ꯃꯤꯒ ꯐꯨꯅꯔꯁꯨꯅꯦ ꯃꯤꯅ ꯉꯝꯗꯅꯕ ꯑꯩꯅꯗ ꯐꯨꯅꯅꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯦ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯕꯦꯅꯨ ꯃꯍꯥꯛꯁꯨ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯀꯨꯟꯖꯦ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯏ ꯀꯨꯟꯖꯦꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯃꯤ ꯌꯥꯝ ꯂꯩꯔꯦꯗ ꯏꯕꯦꯅꯨꯅ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯖꯕꯅꯤ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯅꯠꯆꯗꯦ ꯀꯨꯟꯖꯦꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯍꯦꯟꯅ ꯍꯨꯃꯥꯡ ꯇꯥꯏ ꯃꯁꯥ ꯐꯩ ꯅꯣꯏꯕ ꯍꯟꯊꯕ ꯍꯦꯜꯂꯤ ꯍꯥꯏꯕꯗꯣ ꯑꯣ ꯌꯦꯡꯉꯁꯤ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯗꯤ ꯅꯠꯇꯦꯗ ꯁꯤꯗꯤ ꯑꯁꯨꯝꯅ ꯃꯨꯛꯈꯥꯏꯅꯔꯦ ꯃꯧ ꯑꯅꯤꯗꯨ ꯃꯥꯒꯤ ꯉꯝꯖꯕꯤ ꯍꯨꯃꯥꯡ ꯍꯦꯟꯅ ꯊꯣꯛꯅꯅꯕ ꯑꯃꯗꯤ ꯃꯁꯥ ꯆꯥꯎꯕ ꯍꯟꯊꯅꯕ ꯇꯧꯅꯔꯤ ꯃꯃꯧ ꯑꯅꯤꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯁꯥꯖꯦꯜꯒ ꯇꯧꯕ ꯎꯕꯗ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯑꯐꯕ ꯊꯕꯛꯇ ꯑꯍꯦꯟꯕ ꯇꯥꯟꯅꯔꯛꯂꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ ꯑꯔꯪ ꯑꯔꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯀꯤ ꯄꯦꯟꯅꯅꯕ ꯊꯕꯛ ꯀꯌꯥꯗ ꯑꯍꯦꯟꯕ ꯇꯥꯟꯅꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯐꯕꯗ ꯑꯍꯦꯟꯕ ꯇꯥꯟꯅꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯦ ꯄꯣꯠꯐꯝꯗ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯏꯕꯦꯝꯃ ꯀꯨꯟꯖꯦ ꯅꯪꯗꯤ ꯌꯥꯝ ꯐꯖꯊꯣꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥ ꯌꯥꯝ ꯆꯥꯎꯈꯠꯂꯝꯗꯥꯏꯅꯦ ꯅꯌꯦꯡ ꯌꯥꯝ ꯇꯥꯔ ꯂꯩꯔꯝꯃꯤ ꯍꯣꯏꯅꯦꯍꯦ ꯀꯨꯟꯖꯦ ꯅꯁꯥꯒꯗꯣ ꯄꯥꯊꯔꯦꯅꯦ ꯃꯑꯣꯡ ꯌꯥꯝ ꯇꯥꯔꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒ ꯇꯧꯕ꯭ꯔꯣ ꯅꯪꯕꯣ ꯑꯁꯦꯡꯕꯩꯔꯣ ꯏꯅꯦ ꯍꯣꯏ ꯌꯨꯝꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯏ ꯅꯣꯏꯈꯠꯂꯦ ꯍꯥꯏꯗꯅ ꯑꯁꯦꯡꯕꯒꯤ ꯃꯌꯦꯡ ꯇꯥꯔꯕꯣ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯣ ꯑꯁꯦꯡꯕꯅꯤ ꯁꯤꯕꯨ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯀꯪꯉꯦ ꯈꯤꯇꯪꯒ ꯀꯪꯊꯔꯗꯤꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯥꯞ ꯂꯥꯎꯕꯤ ꯃꯥꯜꯂꯅꯤ ꯃꯥꯅꯤ ꯅꯁꯛꯅꯒ ꯐꯖꯕꯅꯤ ꯂꯩꯁꯥꯕꯤ ꯃꯥꯟꯊꯣꯔꯛꯇꯣꯔꯦꯀꯣ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯏꯅꯦ ꯑꯗꯨꯕꯨꯅꯦ ꯏꯅꯦ ꯑꯩꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯎꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯩꯁꯤꯡꯕꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯃꯥꯁꯨ ꯑꯩꯒꯤ ꯃꯇꯧꯒ ꯇꯝꯃꯗꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯁ ꯃꯤ ꯃꯇꯧ ꯇꯝꯕ ꯄꯨꯔꯥ ꯃꯀꯣꯛꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯅꯪꯅ ꯇꯧꯕꯗꯣ ꯀꯜꯂꯛꯄ ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯤꯗꯣ ꯃꯥꯅ ꯀꯜꯂꯛꯏꯕꯅꯤ ꯑꯣ ꯃꯥꯅꯤ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯅꯪꯕꯨ ꯀꯜꯂꯛꯄ ꯅꯪꯅ ꯍꯦꯟꯈ꯭ꯔꯅꯤ ꯐꯖꯕ ꯈꯟꯕꯒꯤꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯕꯦꯝꯃ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯀꯜꯂꯛ ꯃꯤꯍꯧ ꯌꯥꯝ ꯆꯥꯎꯏ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯀꯔꯛ ꯌꯦꯡꯁꯤꯟꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯐꯤ ꯐꯖꯕ ꯑꯃꯠꯇ ꯏꯟꯕ ꯌꯥꯔꯣꯏ ꯃꯥꯁꯨ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂꯒ ꯏꯟꯗꯨꯅ ꯊꯣꯔꯛꯀꯅꯤ ꯁꯅꯥ ꯐꯖꯕ ꯑꯃꯠꯇ ꯁꯤꯕ ꯌꯥꯔꯣꯏ ꯃꯥꯁꯨ ꯍꯦꯛꯇ ꯁꯥꯈꯤꯅꯤ ꯑꯁ ꯈꯪꯗꯦꯗ ꯑꯩꯕꯨ ꯌꯥꯝꯅ ꯀꯜꯂꯛꯄꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯇꯧꯕ꯭ꯔꯣ ꯇꯧꯋꯦ ꯏꯅꯦ ꯁꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯡꯕ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯤ ꯃꯥꯅ ꯌꯦꯡꯁꯤꯟꯕꯒꯤ ꯆꯥꯡꯁꯦ ꯂꯩꯃꯤꯟꯅꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯑꯗꯣ ꯅꯣꯏꯕꯨ ꯇꯣꯉꯥꯟ ꯆꯥꯅꯔꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯆꯨꯝꯕ꯭ꯔꯣ ꯑꯣ ꯆꯥꯅꯔꯦ ꯆꯥꯕ ꯊꯛꯄꯒꯤ ꯋꯥꯕꯨꯗꯤꯅꯦ ꯈꯔ ꯐꯔꯦ ꯇꯣꯉꯥꯟ ꯆꯥꯅꯔꯕꯅꯤꯅ ꯅꯨꯡꯉꯥꯏ ꯋꯥꯏꯒꯁꯦ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯇꯩꯅꯔꯤꯁꯦ ꯑꯗꯨꯗꯤ ꯌꯨꯝ ꯄꯨꯟꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯣꯏꯒꯤꯁꯦ ꯄꯨꯔꯥ ꯇꯣꯉꯥꯜꯂꯅꯤꯅꯦ ꯃꯥꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯏꯅꯦ ꯑꯩꯈꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯈꯔ ꯍꯥꯜꯂꯝꯃꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯐꯦꯠ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯃꯥꯏ ꯆꯥꯟꯅꯗꯦ ꯑꯩꯒ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯌꯥꯔꯗ꯭ꯔꯣ ꯑꯩ ꯂꯩꯔꯝꯃꯒꯦ ꯈꯔ ꯑꯗꯣ ꯏꯅꯦ ꯃꯥꯅ ꯍꯪꯉꯛꯑꯗꯤꯅꯦ ꯑꯩꯁꯦꯈꯔ ꯊꯥꯒꯠꯂꯨ ꯍꯣꯏꯅꯦ ꯊꯥꯒꯠꯀꯦꯅꯤ ꯂꯩꯔꯝꯃꯣ ꯁꯤꯡꯖු ꯕꯣꯔꯥꯗꯣ ꯈꯔ ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯕꯣꯔꯥ ꯁꯤꯡꯖꯨ ꯂꯩꯔꯤꯕ ꯑꯗꯣ ꯃꯗꯨꯗ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯨꯟꯖꯦ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯏꯕꯦꯅꯨ ꯑꯃꯨꯛ ꯄꯣꯠꯐꯝꯗꯨꯗ ꯆꯪꯉꯛꯏ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯍꯔꯥꯎꯅ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤꯗ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ
Ho nungaye nungaye noi na che sigi wari ni akhoi na sanaramisi. Launi nangbo wari ngahak sakisi. Kei hairami no ine akhoi chena. Aigi maramdaga hairambraba. Tammadra ne akhoi ba. O nangi wari ni mana saramisi. Khangde. Kei nu yam hairami. Aini khangabani. Hairamani haibase. Yamna mi wangang na bakan bine sinupisi. O nang se yungai bi mauni. Leminaba ngamba nupi na tegai na yam hairamida. Mahadi yam phabadawna ngangbaga saradan. Ine noi khangdabai wani. Ase himchabi ni pura. Karami ho yam chawbani. Yamna ne maril su tanbani. Lai tinga thawoidabani. Lai tin tingkhela khepadi phatedana. Aduni aiga yamna chanade. Aikhoi dine isor se ningjaragadi yam phajana ningjai. Ngahak wari batai tawramlaga ibenu so hankre angakpani miyoibagi pukchen. Migi imungbu thugaina basilaga nungaijari. Nongmagi matamni. Sumati pi suduna lairami. Sumangda puthoktuna ibenu thoraktuna hairaki. Ima, pido ai sugadaba lai aduda yaubiragi thanamu. Yamba nateda yarani nangido dum sujaro. Tanjaduda kunjena. Ima, yengune. Aidi handak isase noirambadagi iyanga kangtharaga tabak tawbaga se suwa wadre. Aduna imagi pisingdo ai sudokbirage. Aina hana suge haibani. Aina sugadoribani pisi. Hakjangi hairadi ima aisu iyang khara kangabanina yengune kangtharadro ima. Ima, hakjangi wadi aisu pharisi kunjena mo hairakpani. Sumatina, hoi. Noi animak loina phaida. Imau anidi amata wate. Ado yarani. Imagi pirosi ima adum surage. Sumati phana haira sumau anidudi. Khudeng adu chingduna munari. Aina suni haiduna. Aina hana haibani. Ai suni. Aina hakjang phaba heli. Ai suni. Yare se. Ima wa haige. Imagi pise. Noi anina tangkhai yenthoknaro. Aduga suro. Saksiga. Hoima. Aduna pharani. Asumna thabaka munadana suba haurakle mau anidu. Numitugi nungthilgi matamni Sumati mangolda phamduna. Jantra thangju taduna leirami kunje makhuta khaw ma pairaduna thongalomdagi changai. Ima. Se. Aina laphoi leirakpani ima khoigi laphang ama lahoro. Se. Phi simaga tamogi sel phangba aduda leirakpani. Haima. Kai kanabada leiruino. Noigi tungsinjaraga thamgedi haide. Kadai. Yenge. Ima da pakchanina leirakpani. Pamdrabo ima. Yam phajaida pami. Phare. Ima na inthoga loiredana. Asumna leiringai tanjasida ibenu mahakna nga ayaiba kharaga. Phi kamsa matik amaga puduna lai. Ima se. Aina ima hoi baji hoi pijaningdana nga ayaibaga imagi phi maga leirakpani. Bajigina haying leirage. Se pambrengo ima. Haima. Karino ni ngasigi numisiba. Thangja oiramgani ima. Ha. Adu oibra. Mawatombi kadai. Nangna leirakpado. Najedane. Hojikta karino pot mayam ama leire haidana aina hairamibani leirakanu haidana yingnaramibani. Aigisinadi khara helani phajaba ima. Inaugiside kamsa matek mali aigisina mugani. Ho imagidine loina pami loina phaje chap mane. Ibenuna yumda leibada inbana hena maruoidrani ima. Oi chumi. Asumna namituso hauki. Mau anina asumna tawriba asi ataigi nate mane maku anina sauribani haiduna leithokhrabadi makhoigi lan thum yenabada saruk thungbada makhoigi hena khairaklaroi haiduna mane makubu yananaba chasinaribani. Asumna numit kharagi matungni kunjegi nupa tombana nga achauba ama makhuta pairaduna changai. Taribo nupi amta thorongni he. Tare haima nga sidi yam chawina kaidaino. Imanaba amagi nga phama isile haidana chatlubani. Chana boina pukhona pireini. Phajana hauna thongaga punnane. Yumda charuragina purabani. Ima pabungso haikro nangna. Tanjaduda inkhol surubagi mapa kumarga mama Sumatiga. Loiraga makhuta yopak amamam paiduna lai. Ima, nachanubana nga purakpa. Aikhoi punna thongaga chasing asidi hauna. Yam chawbani nga si ima. Namauna hauna thongaga chathoksi. Kumarna wakhal tawraga hairai. Ichana namana ba aikhoibu tasingna pijaningba oirabadi. Nangi hek narem khaki nanaw nupabusu kaushinduna. Punna aikhoi harau chaminabado namaga aigana pami. Napana harise achumbani. Nachin nanawna harau chak pukham amatada chaminaba. Madu uba pami. Nakhoina piklingaida harau.
ꯃꯨꯟꯅꯗꯨꯅ ꯆꯥꯕꯗꯣ ꯏꯃꯥꯒ ꯅꯪꯒꯤ ꯄꯥꯕꯨꯡꯒꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯇ꯭ꯔꯤꯉꯩꯗ ꯎꯕ ꯄꯥꯝꯃꯤ. ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯕꯁꯨ ꯏꯪꯅ, ꯅꯨꯡꯁꯤꯅ, ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯅꯕ. ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯁꯨꯃꯇꯤ ꯑꯃꯗꯤ ꯀꯨꯃꯥꯔꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯊꯃꯣꯏ ꯀꯥꯏꯖꯔꯤ. ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤ ꯍꯥꯏꯗꯣꯔꯛꯂꯤꯕ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯐꯥꯎꯍꯜꯂꯤ. ꯇꯣꯝꯕ ꯑꯃꯗꯤ ꯀꯨꯟꯖꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ ꯄꯤ ꯊꯥꯈꯤꯕ. ꯁꯨꯃꯥꯡꯗ ꯏꯔꯥꯡ ꯂꯥꯡꯅꯕ ꯇꯥꯕꯗ ꯊꯥꯅꯤꯜ ꯑꯃꯗꯤ ꯏꯕꯦꯟꯅꯨꯁꯨ ꯊꯣꯛꯂꯛꯏ. ꯃꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯍꯧꯈꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯉꯥꯏ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯈꯤ. ꯍꯧꯈꯤꯕ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯦꯟꯗꯕ, ꯊꯃꯣꯏ ꯀꯥꯏꯕ ꯐꯥꯎꯔꯛꯈꯤ. ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯍꯟꯈ꯭ꯔꯦ. ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕꯅꯤ ꯈꯟꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯏꯃꯥ, ꯅꯆꯥ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ, ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯄꯅꯤ. ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯧꯅꯈꯤꯗꯕ ꯉꯥꯡꯅꯈꯤꯗꯕ ꯀꯌꯥ, ꯃꯗꯨꯕꯨꯗꯤ ꯇꯥꯆꯧꯅ ꯅꯅꯥꯎ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ. ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯏꯃꯥ, ꯄꯥꯕꯨꯡ. ꯏꯃꯥ, ꯅꯃꯧ ꯑꯍꯜ ꯑꯄꯪꯕꯤ ꯑꯩꯅ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯂꯧꯕ ꯑꯆꯨꯝ ꯑꯔꯥꯜ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ. ꯏꯅꯥꯎꯒ ꯑꯍꯦꯟꯕ ꯇꯥꯟꯅꯕꯒꯤ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯃꯄꯥ ꯃꯃꯥ ꯈꯥꯏꯕꯨꯡ ꯇꯥꯍꯟꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯍꯟꯈ꯭ꯔꯦ. ꯃꯁꯤꯒꯤꯗꯃꯛꯇ ꯅꯃꯧꯕꯨꯁꯨ ꯉꯥꯛꯄꯤꯌꯨ. ꯏꯅꯥꯎ, ꯅꯆꯦꯕꯨ ꯏꯅꯥꯎꯅꯁꯨ ꯋꯥꯔꯧꯒꯅꯨ. ꯏꯆꯦ, ꯅꯅꯥꯎꯁꯨ ꯏꯆꯦꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯏꯊꯛꯀꯤ ꯑꯍꯜꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ, ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ. ꯅꯃꯧꯕꯨꯁꯨ ꯐꯖꯤꯒ ꯏꯃꯥꯒꯅ ꯉꯥꯛꯄꯤꯌꯨ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯇꯧꯔꯔꯣꯏ. ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯒꯅꯤ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥ ꯃꯃꯧꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯗꯨꯅ ꯑꯁꯨꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅꯗꯤ ꯉꯥꯛꯄꯤꯔꯣꯏ. ꯃꯊꯃꯣꯏ ꯄꯦꯟꯖꯔꯤ ꯀꯨꯃꯥꯔ ꯑꯃꯗꯤ ꯁꯨꯃꯇꯤ. ꯅꯨꯡꯉꯥꯏꯔꯦ, ꯏꯄꯥ ꯄꯦꯜꯂꯦ. ꯍꯥꯏꯅꯕ ꯂꯩꯕꯅꯤ, ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯗ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯗꯣ. ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯥꯍꯜꯂꯣꯏꯁꯤꯀꯣ. ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯉꯁꯤꯁꯦ ꯉꯥꯁꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯇꯥꯟꯅꯕ ꯃꯧ ꯑꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯏꯃꯨꯡꯗꯣ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ. ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯃꯤꯒꯤ ꯃꯋꯥ ꯂꯧꯗꯨꯅ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯁꯤꯟꯕꯤꯒꯅꯨ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯏꯃꯨꯡꯕꯨꯁꯨ ꯀꯥꯏꯅꯍꯟꯕꯤꯒꯅꯨ. ꯑꯍꯦꯟꯕ ꯇꯥꯟꯅꯕꯒꯤ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯊꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯅ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕꯅꯤ.